yang pilih pun nama pu secara contoh secara mana saya urus segi jenda Manipur dalam nok sering ngasih jenda Manipur ke topik si Yauksang and COVID-19 virus ni Yauksang thi koi loi kita ngai di ngarang nan Yauksang loi kre Yauksang mamang Yauksang marak teh COVID-19 coronavirus ki acuba adugumba pandemic ama aduga global health emergency lauthu ni World Health Organization na asigum marak da festival do koi kamaina pangthokki maroina handak se Yauksang tabduna maram marakan da Yauksang se maroina mi yam punba mi yam langba mi yam tinba masina maram marakan da Yauksang se tangai padana thangelak pai wani ngarang nan loi dingai na akon in case Yauksang natrasu any kind of festival aduga madu kado mayam punba se pulla kan di mayam punba duda anabam yaurdi anab dagi sandok gi sangsing hengalakpa sumain torokan da sarkar gi site su yari mam khaidi mayam punba se handahan biu haibagi achauba health advisory amdi leibani adubu leina akoi public site gi hairiba advisory singdo akoi kamain no response to haibi ofuma at the same time asigumba pandemic oiba aduga global health emergency man lakpa kanda akoi isa na tangai phadana tawdaba yadaba tawdang sing haibase akoi khandabadu ubra festival ama sakre festival si Yauksang natabam su oram su he hadang Yauksang ta bai wani Yauksang manungda coronavirus tu Yauksang manungda sum leidimnina matung tarak su lehori mamang du su leigi manungda su lei aduna masi nataba atop sing lakpa kanda akoi kamain tawduna thengna dori leigriba response sing du kamain tawgi matung tabduna kari thengna kanda di kamain tawduri haibagi matang sida kupna khana janaba tanjani lo lengjin biriba guest sing de ai gi yeri thangduna phambiri base Arambam Ongbi Robita Lema Secretary Women's Against Crime ni ai ihanan Ozar Robita Butaram Noksari adu Ozar Robita gi oide Lengjin Birsi Dr. Singlen Mesnam Assistant Professor Department of Economics Manipur University ni ai Ozar Singlen Sutaram Noksari adu Ozar Singlen gi oida ai hin yetta thangna phamine jeri bisi Rinku Khamuksam Editor Impal Times ni ai marup Rinku Sutaram Noksari ihan han base mayai dai mayai phamboi se khara Ozar Singlen Ozar su obire me Ozar gi sinse kuina su lebire mass gathering hai kanda adum educational institute adum gathering adum towa adugi tangai phadabo rangone khali school sing kari sing private government run sing kari sing yauna 31st March pogdi thingbai kari maramam leire ojana sum thengna boda satra loina ba mayam punma pham sing kari sing thengna bi bagi experience mayam leibire aduga aikhoi da ngarang na han lohibda Yauksang siam gathering amdi dum pulle say for example thaban chongba sports kangde ama kangge dum suti ni na dum amaga pangang langba suti se dum ki batik chawba suti ni madudi numit mangani chupna newspaper sing kari sing ubu phangdribani khabar phongning asu pubina beleitaba ni na phong asu madugi ke haitare kanamum khangdabagi mongdo mamang ka yadagi sum thengnarak podo hojik phawbudo hongdok pungamdri hongdok ning asu isam sam nare kanda aduno jasinglen kari gum kanda handak chi kari haitare coincidentally haibatai ani ki tasana baidune Yauksang festival coronavirus haran leijabani Yauksang festival do lakti lakre center ki kari gi responsing center government ki state government ki responsing uba phangbi gre public ki response haiba kanda Yauksang oibe any festival oibe any kind of gathering oibe yam tangai phadi haiba gathering du nataba yam na tangai phadaba natragati adugumba miyam punbadu handabi oise health advisory ama oina dum thoibni baramdi global gi oina health emergency leidimna aduna lei hibakanda order leilena health advisory leilena public ki response haina yengbakanda oja punamak yengbakanda kamain thengna bi gesu handaki Yauksang simadi Manipur gi oina su mapung phaba Yauksang du di oihidre hoi India gi oina su holy si festival of colors and harim handaki colorless holy oire hoi Manipur ga India ga manabasi ko gi handaki holy gi pau sina pau oidra India holy is quite chauba ko gi hindu singi kumai singi marta quite chauba festival ma ha gi holy si orine matam ju sangna loba adu mathak tu masi khar secular gi oiba mai mesam su leijai ka na khanjaba amane Manipur di hena bulai ko gi secular gi magi saktam jaita atai tema panda di khran ge ko masi khudong chaba lorga topa ko gi kambu haitare koi dharma chachaba kambu sing du su madu de henjal lubuga su lei adu Manipur di masi khara hena secular oiba di secular oiba ko gi magi festival sing gi marta Yauksang kumai si ju ama ori bane ba ko ado hojik si Yauksang sina natragana ko gi magi holy sina news oiba mahuta handakti
इंडिया नॉर्थ ईस्ट मणिपुर की खितंग मानब कोरोना वायरस का कोरोनेशन वायरस है नमगा अनीसना ओइरे ज्ञान ताबी को कोरोना वायरस का कोरोनेशन वायरस न कोरोनेशन वायरस सदुरक्तना मसी पाव दुम होय हजिसे इंडिया की कोई स्वाइद से दुम कोरोनेशन की पाव तानरिसी अदो हाइरिबा सिगी कोई अइना सिदा लाक्सना कांदा यौसंगी मतंग सिदा इन खितंग अमा पंजनिंग बमना कोई कोरोना की सी खाइदो कांदा माइनस तौर कांदा अइना थमजनिंग सी कोई फेस्टिवल हाइसी मी पुनबगी ख्वाइदगी खुदोंग चाबा अदुगुंबा मागी इवेंट अमने हाइदि तंजासे कुमैना मी पुलहले अदो मी पुनबाइसी याम लाइन पुन्जा पोंती हौजिक मतमदी हौजिकी होंगैबा ओंबसिदा दिक्रामाइ तोगेदा मी सिंगजी पुनबगी मोता पुनबसे करमबगी थ्रू द पुलगेदा मेसिन की खुतांग द पुनबा हाइदि फिजिकली पुनबसी नत्र थ्रू मोबाइल से समना हाइदा चाइना कोई चाइना दा लेबा अमगा चुराचामपुर दा लेबा अमगा within seconds मागी हैंडसेट से स्मार्टफोन ओरगदी खुदक सेकेंड मी मनुंग मरुप ओइबा यादोइने अदुगी खुपुन नम हाइदि मागी स्मार्टफोन लेबे दुगी मागी खुदोंग चाबदुना ngasai maram oidana haidi mai possession do aduna maram oidana punba adigi amana sura sampur da leiba handset pai da ba amana koi gi tipai muk da leiba magi hek nuksi jakraba machin manau I mari do madu ani di pau phone do phone matam da di 3 months ang bai sahi mazu unagi da bai haidi hojik laiba ahong basi technology gi ahong basi na kramai to ge da ngasai gi globalization hai jisine globalization of culture kain to ise ana sai da koi mi pun bai si यामना वाब अम ओराब सोशल गैदरिंग अदुगा मागी सिगी कोगी लाइव ओहोंग बम टेक्नोलॉजी की डेवलपमेंट माजिन ला कांसिदा सुमाइना मागी सोशल इंटरेक्शन तौननबगी दगी नोआम दगी नुता फौता इमुंग दा कन्फाइन तौर लेम क्लासरूम दा कन्फाइन तौर लेम अंगांग जिंग गा मापान दगा थोरतना सोशल इंटरेक्शन के तौननबगी अदुई खुदोंग चाबा अमसे फेस्टिवल गुमने हे पियबा अदु यौक्संग जिसु अमने होजिति कोई यौक्संग सिदैदा मागी फतबसु मयाम यावी अफबसु मयाम यावी अदा अफबसिंगी मनुंगदा नत्रगना कोगी निंजंग निंगाय ओइबसिंगी मरकता नहा ओरक्तना अहल ओरक्प्रा हाइबा अमा यावरिबने हाइनरिबे इसैदसु कोई हो यावसंग कोगी पिकपगिसु पिकना चावबिसु चावना का हाइरिसे अदगी युमदा लेरना कथें लमदा थोई फिमुली का हाइरिसे मसिनागा पीरिबा मेसेज सि यामना अर्थ लैबा नेब अदुना यावसंगी कुमै नत्रगा थाबल नत्रगना कोगी यावसंगी पूर्णिमा हाइतारे सिगी लमदागी पूर्णिमा मसी लालगा चटखिदेबा अखोइ चे लालगा चटखिदेबा गांगतने अदुना मसीना लीरिबा वारी मयाम लेरमगने तोहान तोहानबा सही खेनबगी वा ओरमबा याय मतम दगी ओइना मसीना कोगी फिल्म ओइना कामथोकबा यारमगदी सही कुन कुंथ्रा निफु याखैगी ममांगी कामथोकबा यारगदी मी खुदेमकी तमोइदा कोगी हक्थिंगना नत्रगा नाकोइना अखोगी मसीना इन्फ्लुएंस मयाम तौरिबा पोट अमने अदुना इसैदा नत्रगा सैरेंगदा लाइकदा वारीदा फिल्मदा नत्रगा ड्रामादा लीलादा कोगी यौक्संग नत्रगा लमदागी पूर्णिमा मसी खाइदोकप मतमदा मधु कोगी मबुक थनबा लिटरेचर नत्रगा मबुक थनबा कल्चर दि ओरोइदोरिने अदुना मसीगी सिग्निफिकेंट ओइबा याम लेगरे सिमा अदुगा अइना अनिसुदा पंजनिंगिना यौक्संग कुमैसिगी सिना सुम चथरक बसिदा ओहोंबा लाक बसिदा कमाइ तरोगेदा मसी कोगी तोंगान बलमीम द चलक फिल्म से लाकबा हाइदी मसी कोगी निशा चाबसिंगी मागी वासक लोब नुमित अदगी अमनो कमाइ तो निशा चसलकांदा मसागी मागी टारगेट से मसी मरुइन नुपीदा तोरकपा मरमदी यौक्संगी फजबसिंग मयाम लेरे अदुगा नुंगाइतबा पोट अमदी कैदुगेदा मसीदा कोगी मास मोलेस्टेशन तो याबगी मागी खुदोंग चाबा अम ओइन खनबा कामबुम सु लेतब नते हाइदी अखोगी नुपी अमदा हेक्ता कोई लाइसेंस टू टच हेक्ता मी नुपी अमदा कोगी टच तो याबा हेक्ता कोगी माई मसाज दा टच तो याबसी अतै अतोपा मागी फेस्टिवल लेतेदना कोई यौक्संग सुमगी कुमैसदनेबा कोइना मसी खुदोंग चाबसी लौबा याबगी अमा लेरिसे अदुना मपानदा दि क्रमाइ तोरगेदा कोगी मागी होली से होली फेस्टिवल सी एदे होली नि खाइदना कोइ ngसागी कैगुबा चार्ज मागी एफआईआर तोंगनबा नत्रगा कंप्लेन तोरगसु आइगोन मसी माना कोगी सुमाइना आइना नुवाइतो मोंगदा आइ कन्सेंट जाउदना माना सुमाइना आइगोन टच तवी नत्रगा अदु तवी हाइदना नुपी सिंगना कंप्लेन तोरगसु ए मसीदी यौक्संगिना मसीदी कोगी होली निना काइना कोगी मागी कंप्लेन जि लोक्सिदबा मैमगी वाकसु लेतब नते अदुना मदुगी हाइरिबा मखलगी सिगी मागी फजबा हाइतारे फजबा मगुन मैम दिलाई अदु मदु लान सिनबा निशा चाबसिंगना निशागी वासक लोब नुमित ओइबा निशा चसलगा कोई नुपी अंगांग सिंगी मरक्ता मथक्ता कोगी मागी क्राइम जथननबगी
ꯍꯥꯏꯗꯤ ꯃꯣꯂꯦꯁꯇꯦꯁꯟꯁꯤꯁꯨ ꯀ꯭ꯔꯥꯏꯝ ꯃꯈꯜ ꯑꯃꯅꯤꯗꯅ ꯀꯟꯁꯦꯟ ꯌꯥꯎꯗꯅ ꯉꯁꯥꯏꯒꯤ another ꯇꯧꯕ ꯒꯥꯏꯁꯦ ugly side of ꯉꯁꯥꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥꯏ ꯊꯤꯕ ꯍꯥꯏꯕ ꯇꯥꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯃꯁꯛ ꯊꯤꯕ ꯁꯥꯏꯠꯇꯣ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯊꯝꯕꯤꯔꯤꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯃꯄꯥꯟꯒꯤ ꯀꯔꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯦꯅ ꯋꯥꯀꯠꯂꯐꯥꯎꯗ ꯄꯨꯂꯤꯁꯇꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯎꯁꯪ ꯃꯇꯝꯅꯤꯗ ꯍꯥꯏꯅ ꯈꯔ ꯏꯀꯣꯝ ꯀꯣꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯏꯀꯣꯝ ꯀꯣꯝꯕꯒꯤ ꯇꯥꯟꯖꯥꯁꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯩꯅꯣꯝ ꯇꯧꯁꯜꯂꯒ ꯀꯩꯅꯣꯝ ꯆꯥꯁꯜꯂꯒ ꯈꯟꯗꯕꯗꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯈꯜꯂꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯈꯟꯗꯕ ꯍꯥꯏꯁꯤꯅꯤ ꯈ꯭ꯋꯥꯏ ꯐꯩꯀꯣ ꯑꯗꯨꯒ ꯈꯟꯗꯅ ꯇꯧꯕ ꯃꯤꯁꯤꯡꯗꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯒꯤ ꯇꯥꯟꯖꯥ ꯐꯤꯕꯝꯗꯨꯁꯨ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯃꯛꯀꯤ ꯐꯤꯕꯝꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯣꯛꯇꯅꯕ ꯑꯣꯏꯗꯅꯕ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯆꯦꯛꯁꯤꯟꯕꯤꯕ ꯑꯗꯨꯒ ꯆꯦꯛꯁꯤꯟꯕꯁꯤꯗꯒꯤ ꯅꯝꯕꯔ 1 ꯍꯧꯔꯦ ꯃꯗꯨꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯁꯤꯅ ꯍꯦꯛ ꯑꯦꯂꯔꯠ ꯑꯣꯏꯍꯧꯗꯕ ꯆꯦꯛꯁꯤꯟꯗꯕ ꯃꯇꯝꯁꯤꯗ ꯑꯦꯅꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯀꯦꯅ ꯉꯥꯏ ꯂꯩꯕꯅꯤ ꯆꯦꯛꯁꯤꯜꯂꯤꯉꯩ ꯊꯣꯛꯇ꯭ꯔꯦ ꯆꯦꯛꯄꯨ ꯆꯦꯛꯁꯤꯟꯗ꯭ꯔꯕ ꯑꯦꯅꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯁꯦ ꯑꯗꯨꯃꯛ ꯃꯊꯧ ꯇꯥꯅꯤ ꯍꯥꯏꯕꯅꯤ ꯐꯦꯁꯇꯤꯚꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯩꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯩ ꯏꯁꯝ ꯁꯝꯅ ꯌꯥꯎꯁꯪ ꯃꯅꯨꯡ ꯂꯝꯕꯤ ꯁꯨꯝ ꯆꯠꯄꯒꯤ ꯀꯔꯤꯒꯤ ꯃꯔꯨꯑꯣꯏꯅ ꯂꯣꯏꯕ ꯅꯨꯃꯤꯠ ꯅꯣꯡꯅꯤ ꯁ꯭ꯋꯥꯏꯁꯦ ꯑꯗꯣ ꯃꯤꯒꯤ ꯊꯕꯛ ꯆꯠꯆꯕ ꯇ꯭ꯌꯨꯁꯟꯒ ꯂꯧꯔꯨꯕ ꯂꯥꯛꯆꯕꯗꯨ ꯏꯁꯤꯡ ꯍꯦꯛ ꯍꯩꯖꯤꯟꯕꯤꯕꯒꯨꯝꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯏꯁꯤꯡ ꯁꯥꯟꯅꯅꯤꯡꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯒ ꯀꯥꯞꯁꯟꯗꯅ ꯂꯪꯖꯟ ꯇꯧꯅꯤꯡꯕ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯣꯏ ꯃꯁꯦꯟꯗꯨ ꯍꯦꯛ ꯊꯦꯡꯅꯔꯤꯉꯩꯗꯤ ꯑꯗꯨꯝ ꯐꯖꯕ ꯑꯗꯨꯅ ꯃꯗꯨꯋꯥꯏꯗ ꯁꯨꯡꯌꯥꯎ ꯌꯥꯎꯖꯗꯕ ꯑꯟꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒꯤ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯑꯕꯦꯔ ꯇꯩꯅꯕ ꯈꯣꯠꯅꯕꯗ ꯁꯨꯡꯌꯥꯎ ꯌꯥꯎꯖꯗꯕ ꯑꯃ ꯂꯝꯕꯤꯗ ꯇꯧꯔꯨꯕꯅꯤ ꯂꯝꯕꯤꯁꯤ ꯂꯣꯏ ꯐꯥꯎꯔꯒ ꯂꯝꯕꯤꯁꯤ ꯃꯌꯥꯝꯒꯤꯅꯤꯀꯣ ꯅꯝꯕꯔ 1 ꯀꯃꯟꯅꯤ ꯃꯗꯨꯋꯥꯏꯗꯨꯗ ꯌꯥꯎꯁꯪ ꯌꯥꯎꯕꯁꯨ ꯆꯠꯇꯣꯏꯅꯤ ꯑꯅꯥ ꯑꯌꯦꯛꯁꯨ ꯆꯠꯇꯣꯏꯅꯤ ꯑꯊꯨ ꯑꯀꯥꯏꯁꯨ ꯆꯠꯇꯣꯏꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯍꯟꯖꯔꯛꯄ ꯃꯌꯥꯝꯁꯨ ꯆꯠꯇꯣꯏꯅꯤꯀꯣ ꯃꯈꯣꯏꯁꯤꯡꯁꯦ ꯁꯥꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯇꯨꯅ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯝ ꯌꯥꯎꯁꯪ ꯌꯥꯎꯕꯗꯧꯅ ꯑꯗꯨꯝ ꯑꯃꯨꯗ ꯎꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯂꯪꯕ ꯍꯥꯏꯁꯦ ꯏꯁꯤꯡ ꯅꯪꯕ ꯑꯆꯦꯟꯕ ꯒꯥꯔꯤ ꯑꯃꯗ ꯏꯁꯤꯡ ꯍꯩꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯤꯁ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯃꯉꯣꯟꯗ ꯍꯩꯅꯤꯡꯉꯤꯕ ꯃꯤꯗꯨꯗꯤ ꯍꯩꯗꯕ ꯑꯗꯨꯒ ꯁꯣꯏꯗꯅ ꯑꯃꯗꯗꯤ ꯄꯥꯟꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯂꯪꯉꯝꯗꯥꯏꯗ ꯆꯥꯝꯃꯔꯛ ꯈꯟꯕꯤꯌꯨ ꯃꯗꯨꯗꯤ ꯑꯩꯅ ꯂꯪꯉꯤꯁꯦ ꯑꯩꯅ ꯄꯥꯜꯍꯟꯅꯤꯡꯉꯤꯕ ꯃꯤꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄꯅ ꯁꯨꯝ ꯄꯥꯟꯕ ꯌꯥꯏ ꯑꯗꯨꯅ ꯄꯥꯜꯍꯟꯅꯤꯡꯗꯕ ꯃꯤꯗꯨꯗ ꯄꯥꯟ ꯀꯥꯟꯗ ꯀꯔꯤ ꯋꯥ ꯊꯣꯛꯂꯛꯀꯅꯤ ꯀꯔꯤ ꯏꯔꯥꯡ ꯊꯣꯛꯂꯛꯀꯅꯤ ꯃꯉꯣꯟꯗ ꯀꯌꯥꯝ ꯁꯣꯡꯒꯅꯤ ꯍꯥꯏꯁꯦ ꯃꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯍꯟꯖꯟ khꯟꯕꯤꯌꯨ ꯑꯉꯥꯡꯁꯤꯡ ꯋꯥꯈꯜ ꯈꯔ ꯈꯟꯕ ꯋꯥꯠꯄꯁꯤꯡꯗꯣ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯃꯁꯤ ꯇꯧꯅꯣꯅ ꯈꯥꯝꯕꯤꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯩꯔꯀꯥꯟꯗ ꯆꯣꯡꯉꯃꯤꯅ ꯑꯩꯗꯤ ꯌꯥꯎꯁꯪ ꯌꯥꯎꯕꯗ ꯊꯕꯛ ꯆꯠꯄꯅꯤ ꯍꯥꯏ ꯀꯥꯟꯗ ꯌꯥꯎꯁꯪꯅꯤ ꯏꯕꯦꯝꯃ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯔꯅꯨ ꯑꯗꯨ ꯍꯥꯏꯗꯧ ꯃꯍꯨꯠꯇ ꯍꯩꯗꯣꯔꯤꯕ ꯋꯥꯈꯜ ꯇꯥꯖꯗꯕ ꯑꯉꯥꯡꯁꯤꯡ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗꯣ ꯈꯥꯝꯕꯗꯨꯅ ꯍꯦꯟꯅ ꯐꯕꯩ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯌꯥꯎꯁꯪ ꯈꯛꯀꯤ ꯅꯠꯇꯕ ꯑꯦꯅꯤ ꯊꯧꯗꯣꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯀꯣ ꯅꯍꯥꯁꯤꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯁꯥꯒꯠꯂꯛꯄꯩ ꯁꯠ ꯆꯣꯡꯁꯟꯒꯦ ꯇꯧꯕ ꯑꯍꯜ ꯂꯃꯟ ꯉꯥꯏꯈꯣꯡ ꯈꯥꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯍꯟ ꯑꯣꯏꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯦꯅꯤ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯌꯥꯎꯗ꯭ꯔꯁꯨ ꯑꯃ ꯌꯥꯎꯗ꯭ꯔꯁꯨ ꯏꯁꯥꯒꯤ ꯆꯦꯛꯁꯤꯟꯖꯕ ꯍꯥꯏꯁꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯏꯁꯥꯒꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯁꯦ ꯂꯩꯀꯥꯏꯗꯒꯤ ꯏꯃꯨꯡꯗꯒꯤ ꯍꯧꯏ ꯑꯗꯨꯅꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯑꯩꯅ ꯑꯣꯖꯥ ꯔꯣꯕꯤꯇꯥꯗ ꯂꯥꯛꯅꯤꯡꯕꯁꯦ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯃꯃꯥꯡ ꯆꯍꯤꯁꯤꯡꯒ ꯍꯟꯗꯛꯀ ꯌꯦꯡꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯄꯟꯕ ꯌꯥꯎꯔꯅꯤ ꯌꯥꯎꯁꯪꯗꯣ ꯉꯔꯥꯡ ꯂꯣꯏꯈꯤꯕꯗꯨꯗ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯒ꯭ꯂꯣꯕꯦꯜꯂꯤ ꯃꯌꯥꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯁ꯭ꯋꯥꯏꯁꯤꯗ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯌꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯦꯛꯁꯤꯟꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃ ꯑꯀꯟꯕ ꯃꯔꯛꯁꯤꯗꯩꯗ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯦ ꯃꯃꯥꯡ ꯌꯥꯎꯁꯪꯁꯤꯡꯗꯗꯤ ꯁ꯭ꯋꯥꯏꯗ ꯁꯤ ꯌꯥꯎꯒꯗꯕꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯏꯚꯟ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯁꯤꯡ ꯅꯨꯄꯥꯁꯤꯡ ꯊꯥꯕꯜ ꯌꯥꯎꯁꯟꯕ ꯑꯗꯒꯤ ꯂꯩꯁꯥꯗ꯭ꯔꯕꯤꯅ ꯊꯥꯕꯜ ꯌꯥꯎꯁꯟꯕ ꯁ꯭ꯋꯥꯏꯒꯤ ꯑꯃꯥꯡ ꯑꯇꯣꯡ ꯃꯌꯥꯝ ꯊꯝꯕꯤꯈ꯭ꯔꯦ ꯃꯃꯥꯡꯁꯤꯡꯒ ꯌꯦꯡꯅꯕꯗ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯍꯣꯏꯒꯤ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯒꯤ ꯃꯇꯥꯡ ꯌꯥꯎꯁꯪꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯂꯧꯕꯤꯕ ꯔꯣꯜꯁꯦ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕ ꯋꯥꯠꯍꯧꯕꯗꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯒꯤ ꯋꯨꯃꯦꯟꯁ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯒꯤ ꯀꯩꯅꯣꯁꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯑꯦꯛꯇꯤꯞ ꯑꯣꯏꯕ ꯋꯥꯠꯈꯤꯕꯅꯔꯥ ꯈꯤꯇꯪꯗꯤ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤ ꯀꯣꯏꯁꯟꯁꯤꯅ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯑꯦꯛꯇꯤꯞ ꯏꯑꯣꯏ ꯑꯣꯏꯗ꯭ꯔꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯀꯤꯕ ꯇꯨꯖꯨꯡꯕꯝ ꯂꯩꯔꯕꯅꯤꯅ ꯌꯥꯎꯁꯪꯁꯤꯁꯨ ꯊꯣꯏꯗꯣꯛꯅ ꯁꯔꯨꯛ ꯌꯥꯔꯛꯀꯗꯧꯕ ꯃꯥꯜꯂꯨꯗ꯭ꯔꯦ ꯀ ꯍꯥꯏꯕꯁꯦ ꯈꯟꯕꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯔꯣꯜ ꯂꯧꯕꯤꯒꯤ ꯑꯩꯈꯣꯏꯅ ꯎꯍꯧꯗ꯭ꯔꯁꯨ ꯀꯔꯤ ꯔꯣꯜ ꯂꯧꯕꯤꯒꯤ ꯑꯗꯨꯒ ꯑꯃꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯄꯨꯟꯕ ꯃꯌꯥꯝ ꯈꯨꯠ ꯁꯣꯛꯅꯕ ꯌꯥꯔꯤꯉꯩ ꯁꯣꯛꯇꯅꯕ ꯇꯧꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯇ ꯄꯕ꯭ꯂꯤꯛꯀꯤ ꯁꯥꯏꯠꯇꯒꯤ ꯄꯤꯔꯛꯏꯕ ꯃꯣꯏꯅ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛꯁꯤꯡꯗꯣ ꯎꯕꯗ ꯀꯃꯥꯏꯅ ꯎꯕꯤꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯦꯟꯅ ꯍꯟꯗꯛꯅ ꯍꯦꯟꯅ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯧꯖꯩ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯜꯂꯛꯏ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯂꯨꯞ ꯀꯨꯟꯒ ꯂꯣꯏꯅꯅ ꯂꯧꯕꯅꯤ ꯊꯧꯗꯥꯡꯁꯦ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯁꯤꯡꯗ ꯄꯨꯟꯅ ꯂꯧꯃꯤꯟꯅꯖꯩ ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯝꯃꯦ ꯑꯗꯨꯒꯤꯁꯤꯡꯗꯨꯗꯤ ꯍꯥꯟꯅꯁꯨ ꯃꯦꯗꯤꯌꯥꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯈ꯭ꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯑꯗꯨꯗꯒꯤ ꯇꯥꯡ ꯀꯩꯅꯣꯗ ꯑꯩꯈꯣꯏ
ꯃꯩꯔꯥ ꯀꯥꯔ ꯊꯧꯔꯒ ꯅꯨꯄꯤ ꯉꯥꯛꯇꯅ ꯑꯩꯈꯣꯏ ꯆꯦꯕꯥꯎ ꯌꯦꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯁꯤꯡꯗ ꯀꯪꯂꯥꯗꯒꯤ ꯂꯝꯙꯥꯔꯒ ꯑꯩꯈꯣꯏ ꯑꯃꯨꯀꯣ ꯌꯨꯁꯤएम ꯀꯣꯀꯣꯃꯤ ꯃꯦꯟꯄꯦꯛ ꯂꯣꯏ ꯂꯨꯞ ꯑꯆꯧꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯩꯔꯥ ꯑꯩꯈꯣꯏ ꯀꯥꯔ ꯊꯥꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯆꯦꯕꯥꯎ ꯌꯦꯟꯈ꯭ꯔꯦ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯊꯧꯗꯥꯡ ꯂꯧꯕꯤꯌꯣ ꯍꯥꯏꯗꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯥꯡ 5ꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯐꯝꯃꯒ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯃꯌꯥꯝ ꯌꯥꯎꯔꯒ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯣꯏꯁꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯊꯥꯕꯜ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯧꯗꯥꯡ ꯂꯧꯋꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯨꯞ ꯀꯨꯟꯁꯤꯅ ꯃꯥꯏꯀꯩꯒꯤꯁꯨ ꯊꯧꯗꯥꯡ ꯂꯧꯋꯤ ꯈꯥꯏꯗꯣꯛꯅꯔꯒ ꯃꯃꯥꯡ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯥꯕꯜꯁꯦ ꯀꯩꯗꯧꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯄꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯊꯥꯕꯜꯒꯤ ꯁꯛꯇꯝꯁꯦ ꯁꯨꯝ ꯀꯥꯏꯊꯔꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯂꯝꯗ ꯑꯩꯈꯣꯏꯅ ꯊꯕꯛꯁꯦ ꯇꯧꯖꯕꯅꯤꯅ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯅꯕꯒꯤ ꯊꯣꯛꯐꯝ ꯑꯣꯟꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯕꯜ ꯍꯦꯛ ꯂꯣꯏꯕꯒ ꯀ꯭ꯔꯥꯏꯝꯁꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯊꯥꯕꯜ ꯌꯥꯎꯕꯗꯒꯤ ꯂꯩꯁꯥꯕꯤ ꯍꯦꯛ ꯈꯪꯅꯔꯨꯕ ꯀꯣꯏꯔꯨꯕ ꯆꯦꯜꯂꯨꯕ ꯑꯗꯩ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯃꯦꯅ ꯄꯤꯔꯛꯇꯕ ꯑꯗꯨꯒꯤ ꯀꯦꯁ ꯇꯧꯅꯕ ꯑꯗꯩ ꯖꯗꯥꯕꯤ ꯄꯤꯕꯗ ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯋꯥꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯃꯄꯥꯝ ꯆꯠꯈꯤꯕ ꯑꯗꯩ ꯅꯨꯄꯤ ꯀꯣꯏꯗꯅ ꯂꯩꯔꯛꯄ ꯅꯨꯄꯥꯗꯨꯗꯩ ꯊꯥꯕꯜ ꯆꯠꯄꯗꯩ ꯃꯥꯏ ꯅꯨꯄꯤꯗ ꯐꯨꯕ ꯌꯥꯝ ꯇꯤꯇꯤꯝ ꯐꯨꯕꯒꯤ ꯂꯥꯛꯄ ꯃꯌꯥꯝ ꯑꯃꯗ ꯊꯥꯕꯜ ꯍꯦꯛ ꯂꯣꯏꯕꯒ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯑꯗꯩ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯑꯃꯨꯛ ꯊꯧꯗꯣꯛꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯏꯁꯨ ꯑꯣꯏꯕꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯊꯥꯕꯜ ꯌꯥꯎꯖꯕꯗꯐꯥꯎ ꯅꯃꯥꯅ ꯑꯆꯥꯄꯣꯠ ꯅꯃꯥꯅ ꯂꯥꯛꯑꯣꯌꯦꯅ ꯀꯧꯊꯣꯛꯄꯤꯔꯀꯥꯟꯗ ꯁꯝ ꯆꯠꯄꯤꯕ ꯑꯉꯥꯡꯗꯨꯗ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯎꯅꯔꯨꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯊꯃꯣꯏ ꯁꯣꯛꯄ ꯊꯥꯕꯜ ꯅꯨꯡꯉꯥꯏꯅ ꯌꯥꯎꯖꯔꯝꯕꯗꯣ ꯃꯃꯥꯟꯅꯕꯤꯈꯩꯒ ꯀꯧꯊꯣꯛꯑꯀꯥꯟꯗ ꯑꯉꯥꯡꯗꯨꯅꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯩ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯊꯥꯕꯜ ꯌꯦꯡꯖꯕꯗꯣ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯃꯣꯏ 5 ꯇꯨꯡ ꯍꯦꯛ ꯁꯥꯔꯝ ꯆꯠꯂꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯍꯧꯒꯠꯂꯒꯐꯥꯎ ꯆꯠꯄ ꯉꯝꯖꯗꯕ ꯑꯗꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯊꯥꯕꯜꯗꯩ ꯊꯣꯛꯑꯒ ꯑꯃꯝꯕꯗ ꯆꯤꯡꯌꯥꯗ ꯂꯝꯍꯥꯡꯗ ꯅꯨꯄꯥ ꯎꯅꯕ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯁꯥꯔꯝ ꯆꯠꯂꯒ ꯂꯩꯍꯧ ꯌꯥꯗꯕꯗꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯀꯦꯅ ꯍꯣꯠꯅꯔꯒ ꯃꯥ ꯁꯤꯔꯦꯅ ꯍꯨꯟꯗꯣꯛꯑꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯩ ꯁꯤꯍꯧꯗꯃꯤ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯃꯥꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯍꯧꯕ ꯑꯗꯩ ꯊꯥꯕꯜ ꯀꯣꯏꯕ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯆꯠꯃꯤꯟꯅꯔꯦ ꯂꯝꯕꯤꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯦꯀꯣ ꯐꯠꯇꯕ ꯅꯨꯄꯥꯁꯤꯡꯅ ꯅꯨꯡꯗꯥꯡ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯔꯕꯅꯤ ꯍꯥꯏꯗꯅ ꯁꯥꯔꯝꯆꯠ ꯆꯠꯄꯤꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯛꯇꯒꯤ ꯅꯠꯇꯦꯕ ꯅꯨꯄꯥꯒꯤꯁꯨꯅꯦꯕ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯦ ꯑꯃꯠꯇ ꯑꯩꯈꯣꯏ ꯊꯧꯗꯣꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯍꯛꯊꯦꯡꯅꯕ ꯃꯁꯥꯗ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯌꯥꯝ ꯎꯔꯛꯑꯕꯅꯤꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤꯕꯅꯦꯕ ꯈꯪꯍꯧꯗꯅ ꯈꯟꯊꯍꯧꯗꯅ ꯅꯤꯁꯥꯗꯨꯅ ꯉꯥꯛꯇꯪꯒꯤ ꯀ꯭ꯔꯥꯏꯝꯗꯤ ꯇꯧꯊꯣꯛꯎꯔꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯇꯧꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯧꯖꯤꯛ ꯑꯋꯥꯕ ꯐꯤꯕꯝꯗ ꯃꯄꯥꯟ ꯊꯣꯛꯇꯅ ꯏꯀꯥꯏꯕ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯅ ꯊꯥꯕꯜꯁꯦ ꯑꯉꯥꯡꯗꯒꯤ ꯑꯍꯜꯐꯧꯅ ꯉꯥꯏꯅꯔꯤꯕꯁꯨ ꯌꯥꯝ ꯋꯥꯅ ꯉꯥꯏꯅꯕ ꯀꯨꯝꯍꯩꯁꯦ ꯃꯈꯣꯏꯗꯤ ꯖꯦꯜꯗ ꯇꯥꯔꯝꯗꯣꯏꯅꯦꯕ ꯊꯥꯕꯜ ꯃꯈꯣꯟꯁꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯈꯟꯊꯍꯧꯗꯕ ꯊꯧꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯋꯥꯕ ꯄꯤꯔꯤꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯋꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯅꯥꯝꯇꯗ ꯊꯣꯛꯍꯟꯅꯤꯡꯗꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯊꯣꯛꯇꯅꯕ ꯑꯃꯈꯛ ꯂꯧꯍꯧꯗ꯭ꯔꯒꯗꯤ ꯊꯥꯕꯜꯁꯤꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯔꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯈꯣꯜꯂꯥꯎꯁꯤ ꯂꯥꯎꯔꯛꯄꯅꯦꯕ ꯑꯗꯨ ꯃꯃꯤꯠ ꯃꯅꯥꯁꯤ ꯐꯅꯌꯥꯝꯗꯤ ꯁꯤꯡꯉꯦ ꯃꯃꯥꯡ ꯌꯥꯝ ꯁꯤꯡꯕꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯑꯣꯖꯥ ꯔꯣꯕꯤꯇꯣ ꯍꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯔꯤꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨꯒ ꯄꯥꯔꯇꯤꯀꯨꯂꯔ ꯋꯨꯃꯦꯟꯁ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥꯅ ꯂꯨꯆꯤꯡꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯍꯣꯠꯅꯖꯃꯟꯗꯨ ꯃꯍꯩ ꯈꯔꯗ ꯑꯣꯏꯔꯁꯨ ꯌꯥꯜꯂꯛꯄꯒꯤ ꯐꯤꯕꯝꯅꯤ ꯃꯇꯨꯡ ꯇꯥꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯁꯨꯅꯣ ꯑꯗꯨꯕꯨ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯑꯩꯅ ꯑꯝꯇꯪꯒ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯕꯗꯣ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯂꯩꯔꯤꯕ ꯌꯥꯎꯁꯪꯒꯤ ꯁꯛꯂꯣꯟ ꯌꯥꯎꯁꯪꯁꯦ ꯂꯣꯏꯒꯗꯕ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯗꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃꯗꯤ ꯂꯩꯕꯅꯤ ꯃꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯌꯥꯔꯤꯈꯩ ꯄꯥꯡꯊꯣꯛꯄꯤꯔꯅꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯕꯨ ꯈꯔ ꯇꯥꯕ ꯌꯥꯎꯁꯪꯒꯤ ꯌꯥꯎꯅꯤꯡꯕ ꯆꯣꯡꯅꯤꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠꯇꯗꯤ ꯏꯚꯟ ꯄꯨꯂꯤꯁꯁꯤꯡ ꯀꯔꯤꯁꯤꯡ ꯇꯉꯥꯏ ꯐꯗꯅ ꯊꯣꯛꯂꯛꯄ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯊꯥꯕꯜ ꯁꯤꯟꯕ ꯌꯥꯔꯔꯣꯏ ꯃꯥꯁ ꯒꯦꯗꯔꯤꯡ ꯇꯧꯗꯅꯕꯅꯤꯀꯣ ꯆꯨꯝꯅ ꯅꯣꯇꯤꯁ ꯊꯣꯛꯄꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯄꯗꯨꯗꯤ ꯌꯥꯗ꯭ꯔꯕꯅꯤ나 ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯎꯕ ꯑꯃ ꯆꯪꯉꯦꯕ ꯃꯅꯥ ꯊꯥꯕꯜ ꯁꯤꯜꯂꯅꯨ ꯈꯣꯠꯂꯅꯨ ꯃꯥꯁ ꯒꯦꯗꯔꯤꯡ ꯌꯥꯗꯦ ꯂꯩꯅꯥꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯒꯤ ꯑꯦꯛꯁꯟ ꯑꯃ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯎꯕ ꯐꯪꯉꯤ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯑꯣꯔꯗꯔ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯍꯦꯜꯊ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃ ꯂꯩꯔꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯄꯨꯟꯕꯁꯤ ꯇꯣꯛꯁꯤ ꯈꯨꯠꯁꯥ ꯁꯝꯅꯕꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣই ꯇꯣꯛꯁꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯥꯏꯁꯦ ꯃꯌꯥꯝꯒꯤ ꯁꯥꯏꯠꯇꯁꯨ ꯈꯟꯕꯤꯔꯀꯥꯟꯗ ꯌꯥꯎꯁꯪ ꯀꯔꯤꯁꯤꯡ ꯃꯅꯨꯡꯗ ꯇꯉꯥꯏ ꯐꯗꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯤ ꯀꯔꯤꯒꯤ ꯁꯛ ꯁꯣꯟꯕ ꯑꯃ ꯃꯗꯨꯅ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯀꯔꯤꯒꯤ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯊꯥꯕꯜ ꯆꯣꯡꯕꯁꯤꯡ ꯀꯔꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯅꯠꯇꯕ ꯃꯌꯥꯝ ꯄꯨꯟꯕꯁꯨ ꯂꯩꯕꯤꯔꯝꯕ ꯌꯥꯏꯀꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯝꯗ꯭ꯔꯁꯨ ꯅꯠꯇ꯭ꯔꯒ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯤꯡꯕꯗꯣ ꯂꯥꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯂꯦꯞꯆꯔꯝꯃꯒꯗꯤ ꯊꯤꯡꯕ ꯂꯥꯛꯄꯤꯔꯗ꯭ꯔꯁꯨ ꯌꯥꯕꯅꯤ ꯀꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯔꯦꯁꯄꯣꯟꯁ ꯇꯧ ꯋꯥꯠꯄ꯭ꯔꯥ ꯁꯤꯅꯤ ꯃꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯐꯖꯅ ꯆꯣꯡꯅꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯀꯥ ꯍꯦꯟꯅ ꯑꯇꯣꯞꯄꯗ ꯊꯥꯕꯜ ꯈꯛ ꯅꯠꯇꯕ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯑꯇꯩ ꯂꯥꯡꯕꯗꯤ ꯀꯌꯥ ꯂꯥꯡꯅꯗꯦ ꯑꯗꯨꯒ ꯍꯣꯏ ꯃꯁꯥ ꯃꯁꯥꯅ ꯈꯟꯊꯅꯔꯒ
ꯃꯁꯥ ꯃꯁꯥꯅ ꯁꯦꯝꯗꯣꯛꯄꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯨ ꯑꯩꯈꯣꯏꯅ ꯊꯤꯡꯕꯤ ꯆꯤꯡꯊꯣꯛꯄꯤ ꯑꯗꯨ ꯇꯧꯗ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯦꯕ ꯃꯁꯥ ꯃꯁꯥꯅ ꯚꯥꯞ ꯇꯥꯔꯛꯄꯗꯨꯅꯦꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯐꯖꯅ ꯍꯥꯏꯕ ꯃꯁꯥ ꯃꯁꯥꯅ ꯚꯥꯞ ꯇꯥꯔꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯉꯥꯏꯖꯩꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯎꯂꯧꯒꯤ ꯊꯧꯗꯣꯛꯇꯤ ꯊꯥꯕꯜꯗ ꯊꯣꯛꯄ ꯅꯠꯇꯦ ꯑꯗꯒꯤ ꯆꯟꯗ꯭ꯔꯈꯣꯡꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯊꯤꯕꯅ ꯀꯧꯊꯣꯛꯑꯒ ꯍꯥꯜꯂꯤ ꯑꯗꯨ ꯊꯥꯕꯜꯗꯩ ꯀꯧꯊꯣꯛꯄ ꯅꯠꯇꯦ ꯌꯥꯎꯁꯪ ꯃꯅꯨꯡꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗꯤ ꯑꯣꯡꯂꯤ ꯊꯥꯕꯜꯁꯤꯗ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝꯗꯨꯅꯦꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯉꯥꯛꯄꯅꯦꯕ ꯑꯗ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯝꯇ ꯊꯣꯛꯇꯦ ꯊꯥꯕꯜꯗ ꯅꯨꯄꯤꯒꯤ ꯀ꯭ꯔꯥꯏꯝꯁꯦ ओके अदुरनि क्राइम सिंग करी सिंग हाना थो मोजु हुजिक थोकले हेरि जे अचौबा मिट नाकोंग ओइबा यस रोबिता की वुमेन्स अगेंस्ट क्राइम जेन सेक्रेटरी ओइबिरिबा रोबिता की मसे मरोने क्राइम सिंग द करी सिंग दा याम कुबना सेनजबगी तांकक तुनि अदु रोबिता मधुसु थमसु थंबिरी मतुंग तारकुसु थमदि थंबियो अदु आइना मु आइगोंद खरा हेना हंदक से खरा प्रिसाइसली खरा टारगेटिव ओइना हाइताय मरोने कोरोना भाइरस नतब याम साथीबम जु थोलप याइको याउसंग नतब अतोप फेस्टिवल जु तारक पय तंगाई फदना याउसंग मतमदा मतंग दसुम थोलप सुये सी तौब कांदा सी लागदी प्रजा कुमाइना थेंगमिन सके हाइब कांदा खरा हेना एक्टिव ओइब थौदांग सिंदुरी मथंग लाक्सगे मथंग राउंड मो जरबिता मरोनिको मरोइन ओवरऑल अदुम उले एडिटोरियल दस्तुम रिफ्लेक्शन दुम पीबी गाक्तने अदु हंदकी मरोइना कुमई फियोंग मयाम पुन बाहरदी याउसंग फेस्टिवल कोइगी कहनी अगांग सिंग इंखलक पसिंगददी याउसंग सि परीक्षा सु तासनब परीक्षा लोइबे कितंग खरा चोंबा दे खरा लांग याउजगेन तौदमु कोरोना भाइरस न नंदना याम नुंगाइ तबमदी ओइदुनि सम दारकादा अखोइदि याम लाइ हाइबा कइदुगे मतमननी मिगी लाइना तिना संदोरे हाइरमिना हेक यावरनो हाइबा अदु नहा सिंगदि नोइ मतमदा चोंगक्तबरा नोइ अदुम तौगिदि अखोइ मतमदना यावरनो एडवाइस याम गनबदु गोइ सम दारकादा एडवाइस याम तानिंगदगी एरिया दुने स्टिल अदु ओइरसु रिंको मरोन गवर्नमेंट साइड बुदी हेल्थ एडवाइजरी में मास गैदरिंग तौरन खोलुन हाइबगी एरिया लेखा इवन हंदक से ngasi से मार्च 15 से इंडिया 2017 द मार्च 15 से हुजिक सरकार पाइबिरिबा बीजेपी अमसुंग चुंगचिनबा पॉलिटिकल पार्टी की सरकार पाइबिगिबा इहान हनबा नुमितुनि 15 मार्च 2017 से ngasi से अहुम मपुंग भाबने अदुना मस्वाई की 15 की मार्च नि यूनियन होम मिनिस्टर अमित शाह लाकांदा असिगुंबा पाइखत्खिबसिंगी करिसिंगी सिंथानबम लेरनी पाइखत्कदब थबकसिंग अदुगा साब लोरब स्कीमसिंग करिसिंग से मसि संगानेना प्लान तौरबने अदुबु कोविड 19 सिना बरम ओरकांदा हाइरिबा अदुगुंबा प्रपोज विजिट ऑफ यूनियन होम मिनिस्टर अमित शाह दु कैंसल तौई मरमदि कोरोना वायरस संदोपना मरम ओरकांदा तंगाई फदना मयाम पुनबगी सिगुंबा इवेंट सिंग से कक्तसी मसी होंगदोक्तब याद्रेना मसी होंगदोइनिको विजिट टू मतम खरा मदु अमुक कनो पोस्टपोन तौरिनी रीशेड्यूल तौतोखरबनी अदुगा चपचा मतमदि खंगलखिनी रिंको आइना हाइजेन अदुगु ममसु लेरे हेल्थ एडवाइजरी लेरे तंगाई फद्रदी मास गैदरिंग सिंग करिसिंग तोपियो हाइबने तंगाई फरक्तरती हाइरकांदा नरांग नहान याउसंग लोइदोबा नुमितकी करिगी थाबनसिंगदो तंगाई फदना मयाम खंग लेपिद्रमिना लाउरगा माइक की करिगी माइक्रोफोन करिसिंग सिना लोथोकपिरो मयाम पुनबा यादे लैनासदगे कोइ तंगाई फदना सेक्शन बम थुएना थाबन चोंगदबा थाबन चोंगनदि सेम सारुरगा निंगमदबा सेम सारुरमिना खितंग नुंगाइतबमदि पोकते पोखरे आई हाइजनिंगिना करिगुमा कांदा हेल्थ एडवाइजरी दुमा लैरमनिना अखोइसु पब्लिक नि रेस्पोंस ओइना प्रोएक्टिव ओइना सिगुमबसिंग करिसिंगी थिंगद्रसु मखोंगना थोंगना थिंगो लाक्तसु अखोइ इसाना खंगना मास गैदरिंग करिसिंग हाइरकाना थाबल सिंग करिसिंग खरदि उ फंगरे उरमद्रसु दुम याबजाला अखोइना ज्ञान तारमगदि तंगाई फदना ग्राउंड लागा थाबल सिंबिरनो मयाम पुनबा थिंजनग्रे कायना हाइबसे अखोइ नाकोंगसि यरोक्तगी दक्षाना खंगना दुम तोंबा याब्रा कमाई उबी अदुग ओवरऑल स्टेट की साइड तगी हाइब ताइ मरोना पार्टिकुलर हेल्थ डिपार्टमेंट तगी कोरोना वायरस इन द वेक ऑफ कोरोना वायरस पाइकल थबक से सैटिस्फाइड ओइब्रा सिनी नुआइजे अइना आइबु हाइजौ हरदी अखोइगी याउसंग हाइबसी अखोइगी मणिपुर सिगी ओइना ख्वाइदगी चावब कुमहैने न लौनै अखोइगी मणिपुर की ख्वाइदगी चावब कुमहै अमसि करिनो हाइना कुमहैसिंगी मनुंगदा अमा ओइबा कुमहैसिंगी मनुंगदा अमनी न ख्वाइदगी चावबसु ओइना लौवे अखोइगी हिंदू चटपा अखोइगी मणिपुर लैरिबसि करिगिनोबदा मपाल लमदा लैरिबा सिंगना होली तौबगा अखोइगी याउसंगा अनिसिगी खेनबा याम चावनो उइ अखोइगी याउसंग कुतौसिगा अखोइगी कल्चर विद द टेस्ट ऑफ कल्चर अखोइगी ट्रेडिशन नमा यावरगा रिचुअल नमा यावरकाना याउसंगसि याउसंग कुमैजे अखोइना पांगथोए अदुना मसीगी पांगथोरकपसि चाही कयागी ममांगदगी अखोइगी हिंदू धर्म लौरब मतुंग लाको मथंग मथंग सिद पांगथोरकपुदुना मसी अखोइगी नसाई ओजानासु हाइबिगिबा सेकुलर ओइबगी कैरेक्टर चेलकपा दुगा प्लस हिंदू खक्तंगी सु ओइरक्तबा अखोइगी मणिपुर सोसाइटी की ओइना पुरकपगी पोट अमा लैबा
ꯑꯗꯣ ꯗꯤꯁ ꯐꯦꯁꯇꯤꯚꯦꯜꯁꯤꯅ ꯀꯔꯤꯁꯨ ꯑꯣꯏꯔꯛꯀꯦꯗ ꯑꯩꯈꯣꯏꯒꯤ ꯂꯨꯇꯣꯡꯗ ꯆꯪꯈ꯭ꯔꯀꯥꯟꯗ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯊꯥꯕꯜ ꯆꯣꯡꯗꯦ ꯑꯩꯈꯣꯏꯗ ꯊꯥꯕꯜ ꯆꯣꯡꯉꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯅ ꯃꯁꯤꯗ ꯄꯤꯔꯤꯕ ꯇꯦꯁꯁꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯐꯥꯎꯕꯗ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯇꯦꯁꯁꯦ ꯄꯤꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯄꯟꯖꯔꯛꯄꯩ ꯃꯔꯝꯅ ꯀꯩꯅꯣꯅꯤ ꯁꯨꯃꯥꯏꯅ ꯑꯁꯨꯛ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯍꯦꯛꯇ ꯄꯥꯡꯊꯣꯛꯇꯕ ꯑꯗꯩ ꯍꯦꯛꯇ ꯊꯤꯡꯕ ꯑꯗꯨꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯣꯏ ꯀꯥꯏꯅ ꯈꯟꯕꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯋꯥꯠꯀꯅꯤ ꯀꯩꯒꯤꯅꯣꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯒꯤ ꯁꯦ ꯍꯂꯤ ꯁꯛꯏ ꯑꯍꯟꯁꯤꯡꯒꯤ ꯍꯂꯤ ꯁꯛꯄ ꯍꯥꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯆꯠꯅꯔꯤ ꯑꯩꯈꯣꯏ ꯒꯣꯕꯤꯟꯗꯗ ꯑꯗꯨ ꯆꯠꯂꯤꯕꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯒ ꯐꯅꯌꯥꯝꯅ ꯂꯛꯈ ꯕꯟ ꯇꯧꯔꯁꯨ ꯐꯅꯌꯥꯝꯅ ꯂꯛꯈ ꯑꯊꯤꯡꯕ ꯂꯩꯔꯁꯨ ꯍꯟꯗꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯀꯤꯕ ꯃꯔꯛꯁꯤꯗ ꯑꯀꯤꯕꯗꯨ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯁꯤꯗ ꯊꯣꯛꯂꯛꯏꯅꯦꯕ ꯄꯨꯜꯂꯤꯅꯦꯕ ꯀꯣ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯍꯟꯗꯛꯀꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯛꯄ ꯌꯥꯎꯁꯪꯁꯤꯗ ꯍꯥꯟꯅ ꯃꯆꯠ ꯑꯃ ꯆꯠꯂꯝꯕꯗꯒꯤ ꯃꯊꯪ ꯁꯨꯝ ꯍꯣꯡꯉꯛꯑꯒ ꯌꯥꯝꯅ ꯀꯦꯊꯥꯁꯇ꯭ꯔꯣꯐꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛꯇꯤ ꯑꯣꯏꯕꯅꯦ ꯍꯟꯗꯛꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯇꯧꯕ ꯃꯑꯣꯡ ꯑꯗꯩ ꯃꯄꯥꯟꯒꯤ ꯀꯜꯆꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯗꯤꯖꯦꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯄꯥꯔꯇꯤ ꯇꯧꯗꯅ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤꯒꯤ ꯄꯣꯠꯁꯤ ꯁꯣꯝꯗ ꯈꯔ ꯂꯥꯛꯄ ꯍꯧꯕ ꯌꯥꯎꯁꯪꯁꯤꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯒꯗꯕ ꯑꯣꯏꯕ ꯊꯤꯡꯉꯨꯕꯗꯁꯨ ꯋꯥꯒꯗꯕ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯀꯗꯕ ꯑꯣꯏꯕ ꯑꯗꯨꯕꯨ COVID-19ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯁꯨꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯑꯃꯈꯛ ꯏꯁꯨ ꯑꯃꯈꯛ ꯑꯣꯏꯍꯜꯂꯀꯥꯟꯗ ꯒꯣꯔꯃꯦꯟꯅꯁꯨ ꯃꯁꯤ ꯅꯝꯊꯕꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯁꯤꯃꯗꯤ ꯃꯁꯤꯃꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯈꯛꯇꯤ ꯒꯣꯔꯃꯦꯟꯁꯤꯗ ꯄꯤꯔꯦ ꯍꯥꯏꯅ ꯂꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯣꯛꯈꯤꯕꯁꯤꯗ ꯄꯨꯟꯕꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛ ꯂꯧꯈꯠꯂꯤꯁꯤ ꯁ꯭ꯀꯨꯜꯐꯧ ꯁꯨꯇꯤ ꯊꯥꯗꯣꯛꯑꯦꯕ ꯁ꯭ꯀꯨꯜꯐꯧ ꯃꯥꯔꯆ 31 ꯐꯥꯎ ꯊꯥꯗꯣꯛꯑꯦꯕ ꯑꯗꯨꯒ ꯏꯁꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯄꯥꯡꯊꯣꯛꯇ꯭ꯔꯁꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯏꯁꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯄꯥꯡꯊꯣꯛꯑꯣꯏꯗꯕ ꯅꯠꯇꯦ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁꯟꯗꯣꯛꯏꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯒꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯁꯣꯛꯍꯟꯕꯁꯦ ꯑꯩꯈꯣꯏꯅ ꯊꯤꯡꯉꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯃꯤꯖꯔꯁꯦ ꯌꯥꯝꯅ ꯂꯧꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯤꯡꯕ ꯌꯥꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯂꯨ ꯇꯣꯡꯗ ꯆꯪꯈꯤꯕ ꯄꯣꯠꯁꯦ ꯃꯁꯤꯃꯗꯤ ꯁꯟꯗꯣꯛꯀꯗꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯦꯛꯇ ꯌꯦꯡꯁꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯗꯣꯛꯑꯦ ꯁꯨꯇꯤ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯁꯦꯅꯤꯇꯥꯏꯖꯔ ꯍꯦꯟ ꯋꯥꯁꯔꯁꯤꯡꯁꯤ ꯇꯧꯔꯒ ꯌꯦꯜꯂꯀꯥꯟꯗ ꯇꯦꯠꯇ ꯌꯦꯜꯂꯀꯥꯟꯗ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯥꯒꯤ ꯂꯧꯈꯠꯄ ꯌꯥꯕ ꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯁꯤꯗꯤ ꯌꯨꯅꯤꯁꯦꯐꯅ ꯅꯠꯇ꯭ꯔꯒ ꯍꯨꯅ ꯌꯥꯔꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯗꯥꯏꯔꯦꯛ ꯀꯟꯇꯦꯛ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯅꯛꯅꯕ ꯃꯤꯇꯔ ꯑꯃꯒꯤ ꯗꯤꯁꯇꯦꯟꯁ ꯅꯠꯇ꯭ꯔꯒꯗꯤ ꯍꯦꯛꯇ ꯚꯥꯏꯔꯁꯁꯤ ꯂꯧꯅꯕ ꯌꯥꯕꯒꯤ ꯄꯣꯠ ꯂꯩ ꯑꯗꯨ ꯃꯁꯤꯁꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯆꯠꯇꯕ ꯌꯥꯝ ꯀꯨꯏꯅꯁꯨ ꯍꯤꯡꯒꯟꯗꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯅ ꯍꯦꯟꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯇꯥꯛꯄ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤ ꯌꯥꯝ ꯇꯣꯏꯅ ꯍꯥꯝꯕ ꯑꯗꯒꯤ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯃꯥꯛꯁ ꯎꯞꯄ ꯁꯤꯅ ꯄ꯭ꯔꯤꯚꯦꯟꯇꯤভ ꯃꯦꯖꯔꯁꯤ ꯑꯣꯏ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯑꯦꯐꯦꯛꯇꯦꯠ ꯀꯩꯅꯣꯁꯤ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛꯐꯥꯎꯗ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯍꯦꯜꯊ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇꯒꯤ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤভ ꯀꯦꯁꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯗꯨꯅꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯆꯦꯛꯁꯤꯟꯕꯁꯦ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯧꯈꯠꯄꯁꯦ ꯆꯪꯕꯅꯤꯅ ꯃꯤ ꯇꯤꯜꯍꯟꯒꯅꯨ ꯍꯥꯏꯕꯅꯦꯕ ꯃꯤ ꯇꯤꯜꯍꯟꯒꯅු ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯇꯦꯁꯁꯤ ꯀꯩꯒꯤꯅꯣꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯂꯥꯛꯑꯦꯕ ꯌꯥꯎꯁꯪ ꯈꯛꯇꯗ ꯇꯤꯜꯍꯟꯒꯅꯨ ꯍꯥꯏꯔꯦ ꯊꯥꯕꯜ ꯈꯛꯇꯗ ꯆꯣꯡꯍꯟꯒꯅꯨ ꯍꯥꯏꯔꯦ ꯀꯩꯒꯤꯅꯣ ꯀꯩꯊꯦꯜꯁꯤꯗ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯤꯁꯤꯗꯤ ꯀꯩꯒꯤꯗꯃꯛꯇ ꯑꯁꯤꯒꯤꯗꯤ ꯌꯦꯡꯁꯤꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯒꯣꯔꯃꯦꯟꯅ ꯇꯧꯕ ꯌꯥꯔꯝꯕꯁꯤ ꯍꯦꯟꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯊꯨꯒꯥꯏꯔꯀꯥꯟꯗ ꯃꯗꯨ ꯇꯧ ꯍꯥꯏꯕ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯤꯅꯁꯨ ꯍꯣꯏ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯄꯥꯡꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟꯅꯁꯨ ꯑꯊꯤꯡꯕꯁꯤꯁꯨ ꯍꯥꯏꯐꯦꯠ ꯃꯁꯤꯁꯨ ꯀꯥꯟꯅꯩꯌꯦꯅꯁꯨ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯊꯤꯡꯕ ꯉꯝꯗꯕ ꯄꯣꯠꯇꯨꯗꯤ ꯁꯦ ꯕꯖꯥꯔꯒꯤ ꯒꯦꯗꯔꯤꯡ ꯊꯤꯡꯕ ꯉꯝꯃꯔꯣꯏ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯑꯀꯥꯟda ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯀꯔꯤ ꯄꯣꯂꯤꯑꯣ ꯄꯤꯊꯛꯄꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯉꯥꯡꯁꯤꯡ ꯁꯨꯅ ꯄꯤꯊꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯕ꯭ꯂꯤꯛ ꯒꯦꯗꯔꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤভ ꯃꯤꯖꯔꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯦꯅꯤꯇꯥꯏꯖꯔ ꯃꯌꯥꯝ ꯑꯃ ꯌꯦꯟꯊꯣꯛꯇꯅ ꯑꯗ ꯅꯠꯇ꯭ꯔꯒ ꯀꯥꯞꯇꯅ ꯅꯠꯇ꯭ꯔꯒ ꯃꯥꯛꯁ ꯃꯌꯥꯝ ꯑꯃ ꯄꯤꯗꯅ ꯄꯕ꯭ꯂꯤꯛ ꯄ꯭लेꯁꯁꯤꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯤꯖꯔꯁ ꯂꯧꯈꯠꯄ ꯎꯗꯦ ꯍꯥꯏꯕ ꯑꯦꯛꯁꯦꯞ ꯇꯦꯂꯤꯚꯤꯖꯟꯗ ꯀꯔꯤꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯅꯠꯇꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯐꯤꯜꯗ ꯂꯥꯛꯄꯁꯤ ꯃꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯁꯤ ꯀꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯔꯒꯦ ꯑꯗꯣ ꯑꯗꯥꯏ ꯑꯦꯔꯤꯌꯥꯗꯤ ꯑꯣꯏꯗꯦꯕ ꯁꯤꯒꯤ ꯍꯟꯗꯛ ꯊꯣꯛꯈ꯭ꯔꯤꯕ ꯌꯥꯎꯁꯪꯁꯤꯗ ꯊꯤꯡꯅꯕꯒꯤ ꯀꯩꯅꯣ ꯑꯃ ꯌꯥꯝ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯤꯁꯤꯗꯤ ꯀꯩꯒꯤꯅꯣꯗ ꯃꯁꯤꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤꯀꯣ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯑꯣꯏꯕ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯦꯛ ꯍꯥꯏꯁꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯃꯈꯣꯏ ꯌꯨꯝꯗ ꯌꯥꯝꯗ꯭ꯔꯕꯗ
ꯁꯦꯟꯁꯤ ꯌꯥꯝ ꯆꯠꯂꯦꯕ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯃꯥꯗꯤ ꯃꯤꯁꯨ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯄꯩꯁꯥꯁꯤ ꯄꯨꯊꯣꯛꯑꯒ ꯃꯣꯏꯒꯤ ꯍꯣꯂꯤ ꯂꯥꯛꯄ ꯈꯥꯏꯔꯤ ꯑꯗꯩ ꯄꯩꯁꯥ ꯈꯥꯏꯕ ꯂꯥꯛꯄ ꯈꯥꯏꯔꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄꯩꯁꯥꯁꯤ ꯌꯥꯝ ꯆꯠꯂꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯎꯁꯪ ꯂꯣꯏꯔꯐꯥꯎꯗ ꯑꯗꯨꯝ ꯆꯠꯊꯕ ꯄꯣꯠꯁꯤ ꯑꯊꯤꯡꯕ ꯑꯃꯈꯛꯀꯤꯁꯨ ꯌꯥꯎꯔꯦ ꯑꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯊꯤꯡꯕꯒ ꯑꯀꯤꯕꯒ ꯑꯅꯤꯗꯨꯒ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯈꯥ ꯇꯥꯗꯕꯁꯤꯅ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯃꯁꯤꯅ ꯑꯃꯔꯣꯝꯗꯗꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯍꯥꯏꯕꯁꯤ ꯈꯥꯏꯕꯒꯤ ꯆꯥꯡ ꯍꯟꯊꯔꯦ ꯈꯥꯏꯕꯗꯨ ꯀꯤꯕꯗꯩ ꯂꯥꯛꯇ꯭ꯔꯦ ꯁꯤꯅꯦꯕ ꯍꯣꯏ ꯄꯤꯒꯗꯕꯗꯨꯅꯁꯨ ꯀꯤꯕꯗꯩ ꯄꯤꯗ꯭ꯔꯦ ꯈꯥꯏꯕꯒ ꯄꯤꯕꯒꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯁꯨꯝ ꯊꯦꯡꯅꯖꯕꯒꯤ ꯋꯥꯅꯤꯀꯣ ꯁꯨꯝ ꯀꯣꯏꯅ ꯁꯨꯝ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯀꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ VVIPꯁꯤꯡ ꯄꯕ꯭ꯂꯤꯛꯀꯤ ꯂꯤꯗꯔꯁꯤꯡ ꯀꯔꯤꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯊꯣꯛꯂꯛꯄꯅꯤꯅ ꯑꯗꯨꯝ ꯂꯥꯛꯐꯝ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯃꯗꯨꯋꯥꯏꯗꯨ ꯅꯣ ꯍꯥꯏꯁꯨꯗꯤ ꯌꯥꯗꯕ ꯑꯗꯨꯒ ꯈꯥꯏꯕꯒꯤ ꯑꯃꯁꯨꯡ ꯄꯤꯕꯒꯤ ꯆꯥꯡ ꯑꯣꯏꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯟꯊꯔꯝꯒꯅꯦꯁꯦ ꯑꯩ ꯃꯗꯨ ꯈꯤꯇꯪ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ ꯌꯦꯁ ꯁꯕꯖꯦꯛ ꯇꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯕꯨꯗꯤ ꯃꯊꯧ ꯇꯥꯅꯤ ꯑꯗꯨꯒ ꯍꯟꯊꯗꯕꯗꯤ ꯑꯗꯨꯝ ꯃꯥꯜꯂꯦ ꯃꯔꯤ ꯑꯗꯨꯝ ꯆꯠꯂꯤ ꯍꯥꯏꯖꯔꯤꯕ ꯑꯣꯖꯥ ꯆꯤꯡꯅꯟꯗ ꯂꯥꯛꯆꯕꯗꯤ ꯑꯣꯖꯥ ꯑꯩ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯆꯔꯒꯦ ꯑꯣꯖꯥ ꯃꯇꯝꯗꯤ ꯈꯤꯇꯪ ꯍꯦꯟꯗꯣꯛꯆꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯣꯖꯥ ꯕ꯭ꯔꯦꯛ ꯑꯝꯇꯪ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯣꯖꯥ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯐꯝꯗ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯇꯔꯥ ꯅꯣꯛꯆꯔꯤ ꯇꯧꯕꯩꯗꯤ ꯃꯔꯨꯑꯣꯏꯅ ꯑꯣꯊꯣꯔꯤꯇꯤ ꯑꯗꯨꯒ ꯁꯔꯀꯥꯔ ꯄꯥꯏꯕꯩꯁꯤ ꯑꯗꯨꯝ ꯂꯨꯗꯤ ꯂꯨꯕꯖꯥꯠꯅꯤ ꯑꯗꯨꯝ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯦꯁ ꯑꯣꯏꯕ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯀꯦꯁ ꯑꯝꯇ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯆꯤꯡꯅꯕꯗꯒꯤ ꯀꯔꯤꯁꯤꯡ ꯂꯥꯛꯇꯅ ꯚꯣꯂꯨꯟꯇꯔꯤꯂꯤ ꯊꯣꯛꯂꯛꯇꯅ ꯃꯁꯥ ꯃꯁꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯄ ꯁꯦꯝꯄꯜꯁꯤꯡ ꯀꯔꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯂꯦꯛ ꯇꯧꯔꯀꯥꯟꯗ ꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯣꯂꯣꯖꯤ ꯇꯦꯁꯀꯤ ꯀꯔꯤꯒꯤ ꯄꯨꯅꯦꯗ ꯀꯩꯗ ꯊꯥꯔꯨꯕ ꯔꯤꯖꯜ ꯂꯥꯛꯈꯤꯕ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯏꯔꯤꯛ ꯐꯕ ꯑꯗꯨꯒ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕ ꯍꯥꯏꯕ ꯇꯥꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯕꯞ ꯑꯣꯜ ꯃꯌꯥꯝꯒꯤꯁꯨ ꯑꯦꯋꯥꯔꯅꯦꯁꯁꯤ ꯑꯗꯨꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯇꯕ ꯍꯧꯖꯤꯛꯐꯥꯎꯗ ꯅꯦꯒꯦꯇꯤቭ ꯉꯥꯛꯇꯅꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯦꯁ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯂꯥꯛꯏꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯔꯤꯒꯤꯅꯣ ꯄꯪꯊꯤꯡꯗ ꯊꯤꯡꯉꯤꯁꯤ ꯍꯥꯏꯕ ꯑꯃꯅ ꯊꯤꯡꯍꯧꯗ꯭ꯔꯒꯅ ꯂꯤꯁꯜꯂꯛꯑꯀꯥꯟꯗꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯏꯈꯠꯈꯤꯕꯁꯤꯡꯗꯣ ꯊꯣꯏꯗꯣꯛꯅ ꯃꯗꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄꯗꯣ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗꯗꯤ ꯄꯥꯏꯈꯠꯇ꯭ꯔꯦ ꯌꯧꯔꯛꯑꯀꯥꯟꯗ ꯄꯥꯡꯊꯣꯛꯑꯦ ꯄꯥꯏꯈꯠꯂꯦ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯏꯆꯥ ꯆꯥꯐꯝ ꯑꯣꯏꯕꯗꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯃꯔꯨꯑꯣꯏꯅ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯂꯩꯗꯣꯏꯅꯤ ꯊꯣꯛꯇꯕꯩꯁꯤꯕꯨꯗꯤ ꯌꯥꯝ ꯐꯔꯦ ꯀꯟꯐꯥꯔꯝ ꯑꯣꯏꯗꯕ ꯄꯣꯖꯤꯇꯤቭ ꯑꯣꯏꯗꯕ ꯑꯗꯨꯒ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯁꯤ ꯉꯁꯥꯏ ꯑꯗꯨꯝ ꯃꯤꯁꯤꯡꯗ ꯑꯗꯨꯝ ꯐꯥꯎꯅꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯦꯁ ꯂꯩꯇꯕꯅꯤꯅ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯃꯗꯨꯒꯤ ꯈꯨꯀꯣꯝ ꯊꯣꯛꯇꯨ ꯁꯔꯀꯥꯔꯗ ꯌꯥꯒꯗ꯭ꯔꯥ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯗꯤ ꯌꯥꯒꯗ꯭ꯔꯥ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯌꯥꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯌꯥꯝꯁꯤꯡꯗꯤ ꯂꯧꯈꯠꯇ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃꯁꯨ ꯑꯗꯨꯝ ꯊꯦꯡꯅꯗꯧꯔꯤꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯁ ꯒꯦꯗꯔꯤꯡꯒꯤ ꯂꯥꯛꯀꯥꯟꯗ ꯍꯟꯗꯛꯁꯦ ꯔꯤꯡꯀꯨꯅ ꯍꯥꯏꯐꯦꯠ ꯐꯥꯎꯕꯤ ꯃꯗꯨꯗꯤ ꯍꯟꯗꯛꯁꯦ ꯌꯥꯎꯁꯪꯁꯦ ꯈꯤꯇꯪ ꯃꯔꯛꯁꯤꯗꯩꯗ ꯈꯔ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯊꯤꯡꯕꯒꯤ ꯋꯥꯐꯝꯁꯦ ꯂꯥꯛꯀꯥꯟꯗ ꯃꯗꯨꯋꯥꯏꯗꯨ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯥꯕꯤꯅꯤꯡꯉꯤꯔꯥ ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯃꯥꯁ ꯒꯦꯗꯔꯤꯡ ꯑꯦज ꯑꯦ ꯍꯣꯜ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯋꯥꯔꯜꯒꯤꯁꯨ ꯒ꯭ꯂꯣꯕꯦꯜ ꯍꯦꯜꯊ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯩꯖꯔꯕꯅꯤꯅ ꯄꯥꯏꯈꯠꯄꯗ ꯃꯥꯁ ꯒꯦꯗꯔꯤꯡꯁꯤ ꯌꯥꯔꯤꯉꯩ ꯔꯤꯗ꯭ꯌꯨꯁ ꯇꯧꯔꯣ ꯃꯁꯤ ꯑꯦꯚꯣꯏꯗ ꯇꯧꯔꯣ ꯍꯥꯏꯔꯕꯅꯤꯅ ꯁꯔꯀꯥꯔ ꯑꯃ ꯑꯣꯏꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨꯗꯤ ꯌꯥꯎꯁꯪꯗꯣ ꯁꯤꯗꯣꯛꯑꯣ ꯍꯥꯏꯕꯅ ꯆꯣꯡꯖꯔꯣꯏ ꯁꯤꯗꯣꯛꯆꯔꯒꯦ ꯌꯥꯎꯁꯪꯗꯪ ꯊꯤꯡꯕ ꯑꯣꯏꯅ ꯇꯧꯗꯅ ꯀꯩꯊꯦꯜꯁꯤꯡ ꯀꯔꯤꯁꯤꯡꯗꯤ ꯐꯝꯕ ꯊꯤꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌా ꯑꯃ ꯍꯥꯏꯗꯤ ꯒꯦꯗꯔꯤꯡꯗ ꯇꯉꯥꯏ ꯐꯗꯕ ꯍꯥꯏꯕ ꯑꯃ ꯅꯣꯏꯗꯣ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯗꯗꯤ ꯌꯥꯎꯁꯪ ꯀꯥꯏꯗ ꯇꯣꯛꯊꯣꯛꯑꯁꯨ ꯌꯥꯏ ꯂꯤꯂꯥ ꯀꯥꯏꯗ ꯇꯣꯛꯊꯣꯛꯑꯁꯨ ꯌꯥꯏ ꯏꯁꯩ ꯀꯥꯏꯗ ꯇꯣꯛꯊꯣꯛꯑꯁꯨ ꯌꯥꯏ ꯕꯖꯥꯔ ꯑꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯐꯝꯅꯤ ꯄꯨꯟꯗ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯏꯕ ꯌꯣꯟꯐꯝꯁꯤꯡ ꯂꯩꯐꯝꯁꯤꯡꯁꯦ ꯕꯖꯥꯔ ꯑꯗꯨꯅꯤ ꯂꯩꯇ꯭ꯔꯗꯤ ꯆꯔꯥꯏꯕꯒꯤ ꯐꯤꯕꯝ ꯂꯥꯛꯏ ꯇꯉꯥꯏ ꯐꯗꯅ ꯄꯨꯟꯐꯝꯁꯤꯡꯗꯨꯗ ꯑꯣꯖꯥ ꯔꯤꯡꯀꯨꯟ ꯊꯝꯕꯤꯕ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯅ ꯃꯥꯁ ꯑꯦꯋꯥꯔꯅꯦꯁ ꯃꯥꯁ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯍꯥꯏꯗꯤ ꯃꯦꯖꯔꯁꯤꯡ ꯄꯥꯏꯈꯠꯄꯤꯕ ꯄꯨꯟꯗꯕꯗꯤ ꯌꯥꯗꯕ ꯃꯥꯛꯁ ꯆꯦꯟꯕꯤꯕ ꯄꯨꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯨꯠꯀꯤ ꯀꯔꯤꯒꯤ ꯁꯦꯅꯤꯇꯥꯏꯖꯔ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯀꯔꯤꯒꯤ ꯃꯥꯁ ꯑꯦꯔꯤꯌꯥꯗ ꯎꯕꯤꯕ꯭ꯔꯥ ꯔꯤꯡꯀꯨꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ ꯁꯤꯅꯤ ꯑꯣꯖꯥ ꯑꯇꯣꯞꯄ ꯑꯣꯖꯥ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯅꯤꯡꯕ ꯄ꯭ꯂꯤꯖ ꯒꯣ ꯑꯍꯦꯗ ꯑꯩꯈꯣꯏꯒꯤ ꯎꯗ꯭ꯔꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯅꯩꯅꯕ ꯍꯥꯏꯁꯦ ꯏꯈꯪ ꯈꯪꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅ ꯍꯦꯜꯂꯤ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯎꯕꯗꯤ ꯋꯥꯠꯂꯤ ꯁꯤꯃ ꯏꯈꯪ ꯈꯪꯕ ꯄꯣꯠ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯌꯥꯅꯤ ꯈꯜꯂꯦ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯂꯥꯎꯊꯣꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯁꯤꯗꯤ ꯄꯣꯂꯤꯁꯤꯗꯨꯒꯤ ꯁꯔꯨꯛ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗꯨꯗ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯅ ꯗꯦ ꯇꯨ ꯗꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯣꯅꯤꯇꯔ ꯇꯧꯅꯅꯕꯒꯤ ꯌꯥꯝꯅ ꯍꯥꯏ ꯂꯦꯚꯦꯜ ꯀꯦꯕꯤꯅꯦꯠꯀꯤ ꯊꯥꯛꯇ ꯑꯣꯏꯔꯒꯁꯨ ꯑꯃꯒꯤ ꯑꯣꯏꯔꯒꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ ꯃꯗꯨꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯀꯨꯞ ꯀꯥꯡꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯃꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯌꯥꯝ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯤꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯁꯤꯗꯩꯗ
ꯃꯣꯏ ꯂꯅꯥꯏ ꯑꯣꯏꯅ ꯆꯦꯛꯁꯤꯟꯖꯕ ꯑꯗꯨꯅ ꯑꯃꯅꯤ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯦ ꯃꯁꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟ ꯈꯛꯇꯒꯤ ꯃꯥꯒꯤ ꯏꯁꯨ ꯑꯣꯏꯗꯦꯕ ꯍꯥꯏꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯁꯤꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦꯅ ꯇꯥꯔꯦꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯅꯤꯛ ꯍꯥꯏꯗꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯈꯠꯍꯟꯒꯗꯧꯕ ꯃꯑꯣꯡꯗ ꯂꯥꯎꯔꯒ ꯆꯠꯂꯦꯅ ꯈꯜꯂꯦ ꯑꯗꯣ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯅ ꯃꯁꯤ ꯀꯅꯥꯅ ꯂꯧꯊꯣꯔꯛꯏꯅꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯁꯤ ꯖꯦꯅꯤꯝꯁꯇ ꯊꯦꯡꯅꯈꯤꯕ ꯀꯦꯁꯔꯥ ꯅꯠꯇ꯭ꯔꯒ ꯔꯤꯝꯁꯇ ꯊꯦꯡꯅꯈꯤꯕ ꯀꯦꯁꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯖꯒꯥꯗ ꯊꯦꯡꯅꯈꯤꯕ ꯀꯦꯁꯅꯣ ꯍꯥꯏꯁꯤ ꯃꯣꯏ ꯃꯁꯦꯟ ꯈꯨꯗꯛꯇ ꯄꯥꯎ ꯐꯥꯎꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯃꯁꯤ ꯂꯥꯎꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯕ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯈꯪꯗꯦꯕ ꯈꯪꯗꯦ ꯍꯥꯏꯖꯕ ꯑꯥꯔꯊꯗꯤ ꯃꯥꯅ ꯄꯥꯎꯁꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯣꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯁꯣꯝꯗꯗꯤ ꯄꯥꯎꯁꯤ ꯂꯩꯇꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯈꯔ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯒꯤ ꯒꯦꯞ ꯑꯃ ꯑꯩ ꯂꯩꯕꯗꯨ ꯁꯨꯝ ꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯒꯤ ꯒꯦꯞ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯒ ꯆꯦꯛꯁꯤꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯆꯦꯛꯁꯤꯟꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯑꯗꯨ ꯃꯗꯨ ꯌꯥꯝꯅ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯊꯨꯀꯠꯄ ꯑꯃꯁꯤꯗꯤ ꯐꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅꯁꯨ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯁ꯭ꯋꯥꯏꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯦꯛꯁꯤꯜꯍꯧꯕꯁꯤꯗꯤ ꯐꯕꯅꯤना ꯑꯩꯈꯣꯏ ꯊꯧꯔꯥꯡꯁꯤꯗꯩꯗ ꯌꯥꯝꯅ ꯋꯥꯔ ꯐꯨꯇꯤꯡꯗ ꯆꯪꯍꯟꯒꯗꯕ ꯄꯣꯠ ꯈꯔ ꯂꯩꯔꯦꯕ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁꯁꯦ ꯑꯃꯐꯥꯎ ꯂꯩꯔꯝꯗꯦꯕ ꯌꯨ ꯑꯦꯁ ꯌꯦꯡꯁꯦꯕ ꯑꯃꯐꯥꯎ ꯂꯩꯔꯝꯕ ꯅꯠꯇꯦꯀꯣ ꯃꯈꯣꯏꯁꯦ ꯆꯩꯅꯥꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤꯁꯨ ꯌꯥꯅꯗꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏ ꯚꯥꯏꯔꯁꯁꯤ ꯐꯣꯔꯦꯟ ꯚꯥꯏꯔꯁꯅꯤ ꯑꯗꯒꯤ ꯑꯗꯨꯅꯤ ꯆꯩꯅꯥꯒꯤ ꯋꯨꯍꯥꯟꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯌꯥꯝꯅ ꯔꯦꯁꯤꯌꯦꯜ ꯑꯣꯏꯕ ꯚ꯭ꯌꯨ ꯄꯤ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯑꯆꯧꯕ ꯀ꯭ꯔꯤꯇꯤꯖꯝ ꯂꯥꯛꯈ꯭ꯔꯤꯅꯦꯕ ꯆꯩꯅꯥꯁꯦ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯆꯩꯅꯥꯅ ꯑꯃꯨꯛ ꯃꯣꯏ ꯑꯁꯣꯝ ꯅꯥꯀꯜꯗ ꯏꯁꯄꯣꯔꯠ ꯄꯥꯔꯁꯟꯁꯤꯡꯅ ꯑꯃꯨꯛ ꯌꯨ ꯑꯦꯁ ꯑꯦꯗ ꯑꯣꯟꯁꯤꯜꯂꯛꯑꯦ ꯅꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯄꯨꯁꯤꯜꯂꯛꯄꯅꯤ ꯃꯔꯝꯗꯤ ꯅꯣꯏ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯁꯤꯗꯅ ꯂꯩꯈꯤꯕ ꯃꯤꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯣꯚꯤꯗ-19 ꯁꯤꯒ ꯃꯥꯟꯅꯕ ꯄꯣꯠ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯥꯏꯅ ꯍꯧꯖꯤꯛ ꯆꯥꯔꯖ ꯇꯧꯅꯔꯛꯏꯗꯅꯀꯣ ꯑꯗꯨꯅ ꯑꯦꯅꯤꯋꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯩꯗꯤ ꯂꯩꯔꯝꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯋꯥꯠꯍꯧꯕ ꯌꯨ ꯑꯦꯁ ꯑꯦꯁꯦ ꯑꯗꯒꯤ ꯇꯦꯁ ꯇꯧꯕ ꯋꯥꯠꯍꯧꯕ ꯌꯨ ꯑꯦꯁ ꯑꯦꯁꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯉꯁꯤꯃꯛꯀꯤ ꯑꯩꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯣꯏꯗ ꯍꯥꯏꯔꯤꯁꯤ ꯃꯤꯑꯣꯏ 50,000 ꯃꯨꯛꯇꯤ 50,000ꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯍꯧꯖꯤꯛ ꯏꯁꯇꯤꯃꯦꯠ ꯇꯧꯔꯛꯑꯦ ꯑꯗꯣ ꯃꯣꯏꯒꯤ ꯈꯪꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯇꯦꯁ ꯇꯧꯕꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝ ꯂꯤꯛꯑꯦꯕ ꯍꯥꯏꯗꯤ ꯇꯦꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯐꯤꯒꯔ ꯑꯃ ꯂꯩꯔꯤꯕ ꯇꯦꯁ ꯇꯧꯕꯒꯤ ꯃꯁꯤꯡꯁꯤ ꯃꯤꯂꯤꯌꯟꯗ ꯃꯤ ꯀꯌꯥ ꯇꯦꯁ ꯇꯧꯅꯤ ꯁꯦ ꯏꯟꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯤꯂꯤꯌꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯀꯌꯥꯅꯣ ꯍꯥꯏꯅ ꯄꯔ ꯀꯦꯄꯤꯇꯥ ꯇꯦꯁꯇꯤꯡꯁꯦ ꯃꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯁꯤꯁꯨ ꯂꯣꯋꯦꯁꯅꯦꯕ ꯉꯔꯥꯡ ꯅꯍꯥꯟꯐꯥꯎꯒꯤ ꯄꯥꯎꯗ ꯀꯩꯗꯧꯔꯦ ꯏꯟꯗꯤꯌꯥꯁꯤ ꯌꯥꯝ ꯄꯤꯛꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯇꯩꯁꯤꯗꯤ ꯑꯩꯈꯣꯏ ꯆꯩꯅꯥꯒꯨꯝꯕ ꯇꯧꯔꯤꯁꯤꯗꯤ ꯄꯥꯛꯇꯛꯅꯅ ꯑꯩꯈꯣꯏ ꯇꯦꯁꯁꯦ ꯇꯧꯕ ꯍꯧꯔꯛꯏꯅꯦꯕ ꯑꯗꯨꯅ ꯇꯦꯁ ꯇꯧꯕ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯨ ꯍꯦꯟꯒꯠꯂꯛꯏꯕ ꯑꯗꯨꯅꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯇꯧꯕꯁꯤꯗꯩꯗ ꯃꯁꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯤ ꯂꯥꯛꯄ ꯑꯗꯨꯅ ꯌꯨ ꯑꯦꯁ ꯑꯦꯅ ꯃꯁꯤ ꯅꯦꯒ꯭ꯂꯦꯛ ꯇꯧꯕ ꯏꯒꯅꯣꯔ ꯇꯧꯔꯨꯕꯗꯒꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯁꯨ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔꯗ ꯍꯥꯏꯔꯛꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣই ꯄ꯭ꯔꯤꯄꯦꯌꯔꯅꯦꯁꯁꯤꯗꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯁꯤ ꯌꯥꯝ ꯂꯩ ꯃꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯂꯧꯈꯠꯀꯗꯕꯁꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯁꯤ ꯃꯤ ꯄꯨꯟꯐꯝ ꯍꯥꯏꯁꯤꯗ ꯌꯥꯝ ꯂꯨꯕ ꯈꯔ ꯂꯩ ꯁꯦ ꯀꯩꯊꯦꯜꯗꯤ ꯀꯔꯤꯒꯤ ꯊꯤꯡꯖꯤꯟꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯗꯤ ꯀꯩꯊꯦꯜ ꯊꯤꯡꯉꯨꯕꯗ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯀꯩꯊꯦꯜꯁꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯄꯨꯟꯕꯤꯔꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ 144ꯒꯤ ꯃꯑꯣꯡꯗꯒꯤ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯝꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯍꯥꯠꯄꯗꯒꯤ ꯆꯥꯗꯗꯅ ꯁꯤꯕꯅ ꯍꯦꯟꯗꯣꯏꯅꯦꯕ ꯍꯤꯗꯥꯛ ꯐꯪꯗꯅ ꯁꯤꯕꯅ ꯍꯦꯟꯗꯣꯏꯅꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏ ꯈꯟꯕ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯂꯩꯈꯤꯗꯗꯅ ꯂꯥꯏꯕꯛ ꯊꯤꯗꯅ ꯂꯩꯈꯤꯗꯕ ꯑꯅꯥꯕ ꯃꯥꯒꯤ ꯏꯃꯨꯡꯁꯤꯡꯗꯨꯗ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯄꯥ ꯂꯥꯛ 4 ꯈ꯭ꯔꯣꯁ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯤꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅꯅ ꯂꯨꯄꯥ ꯂꯥꯛ 4ꯁꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯌꯦꯡꯅꯕꯗ ꯊꯥꯗꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯤꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣই ꯂꯥꯏꯕꯛ ꯐꯗꯅ ꯃꯁꯤ ꯌꯧꯔꯛꯇ꯭ꯔꯤꯀꯣ ꯑꯗꯨ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯀꯩꯗꯧꯉꯩ ꯌꯧꯔꯛꯀꯗꯣꯏꯅꯣ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯀꯩꯗꯧꯉꯩ ꯌꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯗꯁꯨ ꯀꯦꯁꯁꯤ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏꯕ ꯍꯟꯊꯗꯦꯕ ꯑꯗꯒꯤ ꯍꯟꯊꯗꯕꯁꯤꯗ ꯑꯩꯈꯣꯏ ꯏꯇꯂꯤꯗ ꯈꯪꯉꯦ ꯌꯥꯝ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯁꯤꯗ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯏꯁꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯦꯜꯊ ꯁꯤꯁꯇꯦꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯅꯦꯕ ꯑꯗꯨꯒ ꯆꯩꯅꯥꯗꯅ ꯉꯁꯤꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯏꯁꯤꯅ ꯃꯈꯣꯏꯒꯤ ꯍꯦꯜꯊ ꯁꯤꯁꯇꯦꯝꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕ ꯍꯦꯜꯊ ꯁꯤꯁꯇꯦꯝꯒ ꯈꯦꯠꯅꯩꯕ ꯃꯣꯏꯗꯤ ꯑꯣꯜꯃꯣꯁ ꯐ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯆꯠꯄꯗꯨꯕꯨꯗꯤ ꯃꯣꯏ ꯀꯩꯅꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯍꯦꯜꯊꯁꯦ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯖꯒꯥꯒ ꯌꯥꯝꯅ ꯀꯣꯁꯂꯤ ꯑꯣꯏꯕ ꯑꯦꯛꯁꯄꯦꯟꯁꯤভ ꯑꯣꯏꯕ ꯖꯒꯥꯒ ꯈꯦꯠꯅꯕꯁꯤ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯕ ꯅꯠꯇꯕ ꯃꯥꯒꯤ ꯂꯥꯏꯅꯥꯗꯨꯅ ꯁꯤꯕꯗꯒꯤ ꯂꯥꯏꯌꯦꯡ ꯕꯤꯜꯁꯤꯅ ꯉꯁꯥꯏꯒꯤ ꯍꯥꯠꯄ ꯃꯁꯤꯡꯅ ꯍꯦꯜꯂꯦ ꯍꯥꯏꯔꯤꯕꯅꯦꯕ ꯍꯥꯏꯗꯤ ꯂꯥꯏꯌꯦꯡ ꯕꯤꯜ ꯎꯔꯀꯥꯟꯗ ꯏꯐ ꯐꯔꯒ ꯊꯣꯔꯛꯄꯗꯣ ꯃꯥꯒꯤ ꯂꯥꯏꯌꯦꯡ ꯕꯤꯜ ꯎꯔꯀꯥꯟꯁꯤꯗꯩꯗ ꯃꯗꯨ ꯎꯕꯗ ꯋꯥꯟꯖꯗꯅ ꯁꯤꯕ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯁꯤꯅ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅꯁꯨ ꯃꯥꯒꯤ ꯑꯦज ꯑꯦ ꯄꯥꯔꯠ ꯑꯣꯐ ꯃꯥꯒꯤ ꯄꯣꯂꯤꯁꯤ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯁ꯭ꯀꯨꯜꯁꯤꯡ ꯁꯨꯇꯤ ꯊꯥꯗꯣꯛꯇꯨꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯄꯥꯝꯖꯔꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯀꯩꯗꯧꯒꯗꯒꯦ ꯑꯗꯒꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯃꯗꯨ ꯄꯨꯈꯠꯂꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ
ꯀꯔꯤ ꯍꯥꯏꯅꯤ ꯃꯦꯁꯤꯞ ꯀꯦꯝꯄꯦꯟ ꯑꯃ ꯆꯪꯉꯦꯕ ꯉꯁꯤ ꯑꯩꯈꯣꯏ ꯉꯁꯤꯃꯛꯀꯤ ꯗꯤꯁꯀꯁꯟ ꯕꯦꯁꯤꯛ ꯀꯦꯝꯄꯦꯟꯗꯣ ꯑꯣꯖꯥ ꯎꯕ ꯐꯪꯗꯦ ꯍꯥꯏꯕꯤꯅꯤꯡꯉꯤꯔꯥ ꯎꯕ ꯐꯪꯗꯦ ꯑꯗꯣ ꯑꯦꯔꯤꯌꯥ ꯌꯧꯀꯥꯟꯗ ꯑꯗꯣ ꯅꯦꯛꯁ ꯃꯁꯪ ꯅꯥꯎꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩ ꯑꯝꯇ ꯂꯣꯏꯁꯜꯂꯦ ꯋꯥꯍꯩ ꯑꯝꯇꯪꯒ ꯂꯣꯏꯁꯜꯂꯝꯈꯤꯒꯦ ꯑꯩ ꯍꯥꯏ ꯃꯊꯪꯒꯤ ꯑꯗꯨꯋꯥꯏꯗꯣ ꯈꯥꯛꯄꯤꯔꯣ ꯃꯊꯪꯗ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯁꯣꯏ ꯃꯅꯥꯛꯇ ꯁꯣꯏ ꯂꯥꯛꯑꯒꯦ ꯁꯤꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯇꯟꯗꯒꯤꯅꯦꯅ ꯇꯧꯅ ꯑꯣꯖꯥ ꯔꯣꯕꯤꯇꯥꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯣꯖꯥ ꯉꯁꯥꯏꯕꯨꯗꯤ ꯌꯥꯝꯁꯨ ꯑꯗꯨꯝ ꯀꯩ ꯇꯉꯥꯏ ꯐꯗꯕꯗꯧꯅꯤ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒ ꯑꯗꯨꯒꯨꯝꯕ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯝꯃꯣꯏ ꯌꯥꯝ ꯋꯥꯕ ꯊꯕꯛꯅꯤ ꯌꯥꯝ ꯋꯥꯅꯁꯨ ꯍꯦꯟꯗꯜ ꯇꯧꯕꯤꯔꯝꯒꯅꯤ ꯈꯜꯂꯦ ꯈꯤꯇꯪꯗꯤ ꯊꯝꯃꯝꯃꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯣꯖꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯑꯩꯈꯣꯏꯅ ꯏꯁꯨ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯗꯤ ꯑꯣꯖꯥꯒꯤ ꯊꯣꯛꯂꯛꯇꯅ ꯊꯦꯡꯅꯕꯤꯔꯦ ꯑꯦꯅꯤ ꯏꯁꯨꯁ ꯍꯦꯜꯊꯀꯤ ꯏꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯦꯃꯤꯛ ꯂꯥꯎꯊꯣꯔꯛꯑꯦ ꯋꯥꯔꯜꯒꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯍꯦꯜꯊ ꯏꯃꯔꯖꯦꯟꯁꯤꯅꯤ ꯍꯥꯏꯔꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯤꯗꯥꯛ ꯄꯨꯊꯣꯛꯇ꯭ꯔꯤ ꯃꯔꯨꯑꯣꯏꯅ ꯍꯦꯟꯅ ꯄꯥꯈꯠꯄꯒꯤ ꯃꯔꯝꯁꯦ ꯄꯥꯈꯠꯂꯛꯄ ꯀꯤꯔꯀꯥꯟꯗ ꯄꯥꯈꯠꯂꯀꯥꯟꯗꯗꯤ ꯆꯦꯛꯁꯤꯟꯗꯣꯏꯇꯦ ꯌꯥꯝ ꯍꯦꯟꯅ ꯄꯥꯈꯠꯂꯨꯅꯨ ꯌꯥꯝ ꯍꯦꯟꯅꯁꯨ ꯇꯧꯅꯨ ꯃꯤꯄꯥꯏꯒꯅꯨ ꯍꯥꯏꯔꯤꯁꯤꯅ ꯀꯩꯝ ꯅꯠꯇꯦ ꯆꯦꯛꯁꯤꯟꯕꯩꯗꯨ ꯀꯥꯎꯈꯩ ꯀꯤꯈ꯭ꯔꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯆꯦꯛꯁꯤꯟꯕꯩꯗꯨ ꯀꯥꯎꯊꯣꯛꯈꯩ ꯀꯤꯈ꯭ꯔꯒꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯀꯤꯒꯗꯕꯅꯤ ꯀꯤꯔꯀꯥꯟꯗ ꯆꯦꯛꯁꯤꯟꯗꯣꯏꯅꯤ ꯕꯠ ꯀꯤꯔꯁꯨ ꯔꯦꯁꯄꯣꯟꯁ ꯑꯃ ꯇꯧꯔꯣ ꯃꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯊꯤꯕꯗꯣ ꯃꯗꯨꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯒꯗꯕꯅꯤ ꯁꯤꯅꯤ ꯑꯦꯅꯤ ꯑꯃꯗꯒꯤ ꯑꯃ ꯂꯣꯏ ꯌꯥꯎꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯃꯥꯁ ꯑꯦꯋꯦꯔꯅꯦꯁꯀꯤ ꯀꯔꯤꯒꯤ ꯃꯇꯥꯡ ꯑꯃ ꯊꯝꯕꯤꯔꯤ ꯍꯧꯖꯤꯛꯀꯤ ꯀꯃꯥꯏꯅ ꯊꯣꯛꯂꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯕ ꯁꯤ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯈꯣꯠꯄ ꯄꯥꯎ ꯈꯔꯕꯨꯗꯤ ꯂꯥꯎꯔꯦ ꯍꯧꯖꯤꯛ ꯇꯦꯂꯤꯐꯣꯟꯗ ꯀꯩꯗ ꯑꯩꯈꯣꯏꯅ ꯃꯤ ꯈꯪꯅꯕꯒꯤ ꯍꯥꯏꯐꯦꯠ ꯔꯤꯡ ꯇꯧꯕꯁꯦ ꯇꯦꯂꯤꯐꯣꯟꯗꯗꯤ ꯑꯗꯨꯝ ꯈꯔ ꯃꯇꯝ ꯈꯔꯗꯤ ꯂꯧꯕꯤꯔꯦ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯋꯥꯔꯁꯨ ꯋꯥꯅ ꯁꯥꯡꯉꯁꯨ ꯁꯥꯡꯅ ꯑꯗꯨꯝ ꯀꯥꯟꯅꯕꯔꯅ ꯈꯜꯂꯤ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯔꯛꯑꯒꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝ ꯑꯊꯨꯕ ꯏꯃꯔꯖꯦꯟꯁꯤ ꯀꯣꯜꯗꯗꯤ ꯁꯥꯎꯅꯤꯡꯉꯛꯇꯕꯁꯨ ꯅꯠꯇꯦ ꯕꯠ ꯁꯥꯎꯔꯁꯨ ꯄꯥꯠꯇ ꯇꯥꯔꯦꯀꯣ ꯂꯥꯏꯛꯋꯥꯏꯁ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯍꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯑꯦꯋꯦꯔꯅꯦꯁꯁꯦ ꯈꯤꯇꯪ ꯎꯕ ꯈꯔ ꯋꯥꯠꯄꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯎꯕ ꯋꯥꯠꯂꯦ ꯍꯥꯏꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯦꯟꯅ ꯈꯪꯅꯅꯕ ꯍꯦꯟꯅ ꯑꯦꯐꯦꯛꯇꯤቭ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯄꯥꯏꯈꯠꯄꯤꯔꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯔꯤ प्रजासिंसु कोऑपरेशन पिबम थोई अदुना मिट मांग द उबा याबा मिट मांग द उबा से लौशन बतुबैनी लौशन बतुगदबा अदुगो कैंपेन करसु पाइखत दिंगबगी एरिया दुने उजाक्लेन थंबी को जरुबिता बरोइना सिविल सोसाइटी ऑर्गेनाइजेशन लोकल क्लबसिंग ऑथोरिटी खितंग खितंग ऑथोरिटी के साइड की तौबा याबा थबक तौरी अवार पर लेरंगनी अखोय हायरगा मिकलन सेब प्रजा मोइना प्रजा बुलुसिंगिबा सिविल सोसाइटी ऑर्गेनाइजेशन सिंग लोकल क्लबसिंग करिसिंग अदुगा इमाइबेन करिसिंगी मसा मसा मना पाबी लुपसिंग लेरिको स्वाइ स्टेदा तंगाई फदना मसी यामना मिपाइनिंगाई ओइरे हाइबगी फियमदु लाकांदा लागदी नत्रन लाक्त्रिङैदा पाइखत पिनबा याबा थबक खरदि लेबिब्रा अदु हुजु हुजि फौदा थोइदोंना सिविल सोसाइटी सिंग करिसिंग ऑर्गेनाइजेशन इन खबदा ऑथोरिटीना पाइखलिबा थबक सिंगदो अदुम पेन्थोकपना मरम ओरंगरेने सकलो खल्ले पेन्थोक पैसि पेन्थोक सम लेबसु यादबनो जारोबिता स्वाइदा सिविल सोसाइटी ऑर्गेनाइजेशन सिंग नुपी की ऑर्गेनाइजेशन सिंगना पाइखत याबा अवेयरनेस सिंग करिसिंग कैंपेन सिंग लेयेना उइब्रा पाइखत हनिंगब्रा कमाइन थंबिदिंगे सिन मसी मतंग दा हाइजनिंगबसे अखोइगी कइनो जिंगजे अखोइ प्रजा जिंगजे अखोइ हुजि याम नुंगाइबमना मसा मथंदा अखोइ वाखनजे खलकपा मीना हाइरकपा कइनो तोरप ngaइदसु अमखक लाए अखोइदा थबक तोरपदा अखोइना उबदा अदो हुजि हंदक अखोइगी कइनो जिदा थाबलगी ममांगजिदा अखोइगी कोरोना वायरस से पॉजिटिव ओइबा मणिपुर खरा हेक लेरमबा थाबल चोंगबा यारोय तौदा मी त थोलoi थाबल चोंगोइद्रना आई खल्लेबा अदुगा असुक कुइबा जे नुइ मंगान देना थाबल चोंगबिनो लावबदा ओइ या पोन्तेको अदुम चोंगिमि अदो हंदकति लोइनमक थेंगमैजिनेबा अदो मसाना जु ज्ञान तारकपैनेबा अदुगा अखोइदि सरकार ता ngakta जु इंथोंनिंदे सरकारना लोइ ngam पोन्ते असुक यामग्र मयामजि मयामना लोइ भाब ताबा संगे अदुगा अखोइ मणिपुर गी याम नुंगाइबमना अखोइगी लेकाई मेरा बाइबी क्लब लेबजि सि असुक केमतिक नुंगाइग्रजानी मोइना फदना थबक तौरकपा मतमदा याम थीना माइ पाएबा अदुगा मु सिगी मतंगदति अखोइना थोइदोंना अवेयरनेस पीदसु यारद्रन खनजै हाबदि लोइबक मयामसे मणिपुरदा लाइनासि योरक्तिङैदा मयामसे लोइबक अवेयर ओइरेबा मसाना चेक्सनरेबा द अखोइनाजु पामजरिजे अमुगजु ngasi impeki thongja हाइजनिङिजे अखोइगी थौदोक थोकान्दा अवाबा ताबसे अखोइ याम वारे उमन्दना अदो अवाबा ताकान चेनबै हबकसे तोजे तादिङैदा चेलौजेबा अखोइजु दुम हेक सिदी अखोइ नुपी क्राइम नते असिगिदी ना हाय अखोइ लैथोइ अखोइ तौबा याबो होनबा याबो अखोइ लुपसिङ मयाम अखोइ दुम थौदांग लौमिनजि लौजु लौजगे अदुगा अवेयरदि लोइ ओइरेना आई थमजगे थैंक यू जरो बिताना याम नुंगाइबा याम तंजा अमा याम फबम पिबेर मिट माइ पांगन भाइ बताइ मदुदि याउसंग नुमित मंगानि दगे थाबन चोंगुम से फना हाइना फना याम अपील तोरसु सुंगा यादबा अदुम चिथौ खरदि दुम लैबा खबरदा कैदा अखोइदु बेन नंगौदबा मैने यादबा दगे परीक्षाना ओइब्रा मरम कान थाम याउसंग मनुंग चोंगजा होद्रेना दुम खरा दुम थेंगना बिरंगमनिको बट हंदक्ति मरुइने याउसंग लोइब्रा याउसंग लोगिदा वालिङैदा थाबन तक तेंजंग्रिननिको यस ऑथोरिटी की साइड की थाबल चोंबिरो मयाम पुनबसे थिंगे याम सेक्शन ना कोई थिंबा हौरे हाय कांदा सेमुरसु सेमुना
เซมบุริสิจงเนี่ยนะขัดกับเซมปนี่ลูกทับผมสิ่งเราเนี่ยบอลเล่นแต่นี่ลูกทับนี่ก็อัตวัยเอเรียตัวนี้ก็ใช้อุจจาระพิจารณ์ทำบิริบะมายามสิงเสะโดยนั้นมันเอวารุยเฮริชอัตวัยตัวแต่คุยจงเตียตีกันนะก็เราเนาะไปกันดีสักพักมันตัวอุดิบะเฮกหลักประเด็นลูกทับประเด็นหาเลยให้วันนี้ช้ำๆในรายการแต่ทุกคนกันดีกุมประการแต่ positive case ก็วันมา positive ก็เลยมาบ่ชุกจงอมดรสุยาวิเอเรียตัวนี้แบบมาดามที่ประชาชนญาณตาตบนัตเตพะเจนะ cooperation ปีนี้มายามอุบิตาบดออุบิตาบุดีโอรัมเบย์ตัววัตถุPDP ให้วิกิเอเรียตัวนี้ yes ปีไปอาจจะว่าคุณดมตัวนี้เฮ้ขังประการแต่ลูกทุกข์ที่ตัวช้ำๆในรายการแต่อาจจะตัวยามนั้น positive ว่า response นี่ให้ไปแต่อาจจะว่าอุจจาระพิจารณ์ยามสุดๆเมื่อมาดามที่มณิปุรเสียคุยถึงนั่นจักรเลย curfew มนุษย์curfew มนุษย์ทับจงไปสิถอยนัก curfew มนุษย์ที่ทับจงไงนะทุกไงเนี่ยว่าตีอะไรแก๊สขับคุยถึงนั่นทำเนี่ยบ่ curfew มนุษย์ทับจงว่าลำดำนี้โคโรนาไวรัสकी awareness ตัวมายามปุ่มบดามายัมนพอวีดนะ response ปีบดากินีทับลกับ tension กิริเสอดุน mass gathering มาสานดุม reduce ตกจักรวันนี้คุยกับประชาชนญาณยามตารีให้ไปเรียดุนี้จะบรรลุปริงกูโลชลักปีก ground นี่ก็ยกลักปี ground สิโคโรนาไวรัสकी करेगीสิมังงังปีกระอดุกับมารวดียกสังเนี่ยทนจะรู้บุญนะบิโอสิงกริสิงคิดตั้งมารีเนี่ยแต่ละสู้ post ยกสังมามังยกสังสิงหันตะกี้ยกสังสิงคิดตั้งคนเซมโตกระทรการดีให้เป็นอาสามที่ตัวโฮปที่ตัวเซมโตหันตะที่อุดมใหญ่ได้ที่ขันบะอดุมอุบที่ดุมอุริไว้ซ้ำๆในรายการแบบเช่น for example ลัมบีทัดไปกี่จังลัมบีทัดจะเลิกสปอร์ตตัววิจังอดุนการัมไปสปอร์ตรายการโน้ตจาริงกูเทงเลยไปเรื่องมันนี่ก็ทัดประเด็นมังงานนี่ทัดกี่บะสปอร์ตน่าด้วยดู in out จะพูดถึงไว้กุมบะแกนเดลไลท์เอลีกุมบะดุมโตก็ที่ยามเห็นจะเอาไว้สปอร์ตที่โอ้ยตัวก็เดี๋ยวเมื่อการนั้นนะไฮเวย์สเตทไฮเวย์สิ่งนี้เส้นไฮเวย์สเตทไฮเวย์สิ่งนี้ดีกว่ามารู้ไปลัมบีสิ่งนี้ดีอะไรดีกว่าทุกแต่ละการที่ขามันก็ดุมโรคปังทุกปีเอเรียดุมถึงกันตลอดเลยฮันดักที่มาสเกตติ้งยารู้ช่วยเรื่องนี้ก็อะดูบอกดุมจัดบ่จงนี่ไงที่ลัมบีทัดกันจงบ่สปอร์ตตัวก็สุดทัดกันตัวทัดไปทับสิมตั้งดีคุยเสียการน้ำที่ออเดอร์ยาวตัวสู้ผู้จิพุดีแก่นี่เลยใกล้กี่กันกี่คุยกี่ลุสิงบ่สิงตัวก็ให้เราเหมือนนั่นกันเลยคุยเสียยาหันบิวลันบีทับไปยาหันบิวนะทุกวันนึงผู้ช่วยเราวันนี้กันกุมขณะได้ทุกวันได้ผู้ช่วยเราเหมือนนั่นกันเลยอินักดิดุมอูบะอีชาเนี่ยขังเราทุกปียาวซึ่งมาทั้งยกซึ่งตอนที่ชิมตั้งที่ตัวกุมสีไก่นะก็สิกุมมาที่ตัวตัวสุยาระจับนี่ไก่เนี่ยหายไปดีกว่าลายน้ำตาหายไปแล้วหมดสิรู้จักแล้วปะแค่นั้นเนี่ยคุยกี่ยกสังกีพัฒนาเสียคุยกันกุมบ่ social networking site สิ่งสิ่งที่คุย software สิ่งแม่มสิทุกละอันตรก็ดียกสังกีเตสิฮานากีแม่มลงนะบ่ดูไม่นะลงนี่ฮัลโหลมันกี่ปุ่นนี่นะฮานะฮากี่ปุ่นนี่ดุมปุ่นนี่ดูก็สิ gathering นี่ social gathering สุดที่มึงได้ปุ่นไปเสียคุย society สิกี่ยังกันคุยกี่ดีเสกันปุ่นเมื่อกี้มาทำสิ่งที่พังนาเดียบเกตติ้งดูดีอะไรบ้างผมจับผมทำไปเลยก็ได้โอเคอดูบุตรกี้มาผมจับเมื่อกี้ว่าผมจะลักมาทำแต่ห้อยอดูบุตรครับขันน่ะบุตรไปงั้นใช่กี่สรุปไม่ได้เห็นทัศน์เลยก็ตัวดูก็มาซื้อซัวมาเลยมีสิ่งอย่างคลับเมื่อกี้เลยก็อีกสิ่งคลับสิ่งที่คุยกี่ space เลยตัวโอเคอดูก็คุยกี่เสมาทำครั้งลำปางครั้งเลยมาดูทางนั้นว่าใครๆสิ่งนั้นเลชั่นของฉันตัวแล้วก็ดูมาดูกี่งานสิ่งที่ฉันนะเมื่อกี้ impulse เฮ้ยสิยามจ้าวเสริมมักนัดตระกูลสุดอินพอลเสริมเลยเลยใกล้สิ่งที่เธอการมั่ว playfield งานสิ่งที่สานเอาเลยดีกว่า playfield การเลยดูสู้ community hall สัจจะเนี่ยมาตรงนี้ดูก็ดุมสานเอาไว้อันยารุย so suggestion ตั้งใจพัฒนาคุย local ground มาตั้งใจพัฒนาเลยผมต้องตอบแล้วสิเนี่ย no not only for yourself ดูกี่ for everyday ดูกี่ว่าผมนั่นแต่อินหายใจเลยนะยกคุยคนนี้มันज्ञानตาผมดิจังไงgovernment สุดง่ายหายใจกี่ตัว government คุยนั่นज्ञानตานะคุย responsibility เราเองนะคุยง่ายๆใช้ awareness level ลุยยาวไงฮะ whereas ไอ้เนี่ยคุยลุยขังไงวะคุดเสsanitizer มาตัวก็ดีพายเนี่ยเขาเลยวะขังเงี้ยเลยนะ sanitizer ที่พังบริเวณมั้งพามาสิสิ่งเสีย sanitizer มันจะเลยกันนะกูพูดสัตว์แบบ sanitizer เลยกันที่อยู่พังเงี้ยวุ้ยพังเดียวไอ้ย้อนว่า sanitizer นั่นแต่ว่าตัวคุยขังเจ้า sanitizer ก็ดีเลยที่ก็ no ไอ้เนี่ยหายใจนะพามาสิเด็ดพังบ้าคุยเสียบตัวเองนะยามตัวนี้แค่นั้นคุย awareness ปีบีรีบ้าคุณไล่ดูดิปีเดียวบ้า marks พังเดือนนะ marks ที่กระไรโปรคน quality เลยว่าเลยตัวเลยกว่าಅದು ಅಮುಕ್ ಫಂಗದಗಿ ಪ್ರಾಬ್ಲಮ್ ಲೈನೆ ಅದು ಲೈಗೆ ತರುವುದಸು ಹುಜಿಕಿ ಸೋಶಿಯಲ್ ನೆಟ್ವರ್ಕಿಂಗ್ ಸೈಟ್ ಸಿಗಿ ಕೆನೋ ಸಿ ಕ್ಯಾಮ್ ಲೈಗೆ ದ ಮೀ ಕೆನೋ ಖರನ ಹುಜಿಕಿ ಕೋವಿಡ್-19 ಸಿಗಿ ಖುದುಂಗ್ ಚಾವ ಖರ ಲೋರಗ ಮೀ ಖರನ ಕೆನೋಗಿ ಮಾಸ್ಕ್ ಗಾಸೆ ದಮ್ ಸುದುಗ ಸಾಂಫೋಗ ಕೆನೋ ತರೋಗ ಯುನ್ ಬಗಿ ಪ್ರೆಷರ್ ಗಾಸೆ ಥಾದಲ ಕುಸಿದ ಹೋಯ್ ಮೊಯಿದು ಕೈನೋ ಒಯ್ಬೆ ಯಾಯ್ ಅಚು ಮೋರಂ ಬೈ ಒರಂ ದವೆ ಅದು ಉರುಬದ ಸಿ ಒರಂ ಗದ್ರ ಕೈನ ಅಕೋಯ್ದ ಇಸಾದ ಚಿಂಗಬ ಪೋಕ್ಪನಿನ ಅದಾಗೆ ಪ್ರೆಸೆನ್ಸ್ ಸಿಗಿ ಲೆವೆಲ್ ಸಿದಿ ದಮ್ ಲೈರಿ ಹುಜಿಕಿ ಅಕೋಯ್ದ ಅವೇರ್ನೆಸ್ ಲೈರಿ ಹೈ ಪೊತ್ತು अखोई हुजिक सी आई मरुप तो अइना खुद सु ओइदरा है क्वेश्चन हम लाया
ꯀꯨꯏꯅ ꯇꯤꯟꯅꯗ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯑꯩꯅ ꯈꯨꯠ ꯃꯥꯁꯤ ꯀꯣꯚꯤꯗ ꯅꯥꯔꯝꯒꯅꯤꯅ ꯈꯨꯠ ꯁꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯂꯥꯛꯑꯦꯕ ꯇꯉꯥꯏ ꯐꯗꯅ ꯁꯣꯛꯑꯒꯁꯨ ꯀꯣꯚꯤꯗ 19ꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯍꯥꯏꯖꯔꯤꯅ ꯌꯥꯎꯁꯪꯒꯤ ꯈꯤꯇꯪ ꯂꯥꯏꯟ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯁꯣꯗꯦꯠ ꯃꯊꯪ ꯌꯥꯎꯁꯪꯗꯗꯤ ꯏꯟꯐꯣꯔꯝ ꯇꯧꯕ ꯌꯥꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯌꯥꯎꯁꯪꯒꯤ ꯄꯣꯠꯁꯤꯗ ꯌꯥꯝ ꯊꯤꯅ ꯉꯁꯥꯏꯒꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯑꯒ ꯀꯩꯅꯣ ꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯇꯥꯏꯃꯤꯡ ꯑꯃꯗ ꯂꯩꯒꯗꯕꯗꯨ ꯍꯧꯖꯤꯛꯀꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯒꯤ ꯂꯥꯛꯄꯁꯤꯅ ꯈꯔꯗꯤ ꯍꯟꯗꯛꯇꯤ ꯈꯔ ꯀꯣꯛꯄ꯭ꯔꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯎꯏ ꯃꯐꯝ ꯈꯔꯗ ꯑꯗꯨꯝ ꯎꯏ ꯑꯣꯀꯦ ꯑꯗꯨꯝ ꯑꯣꯖꯥ ꯁꯤꯡꯂꯦꯟ ꯂꯥꯁ ꯑꯣꯏꯅ ꯃꯇꯝ ꯂꯣꯏꯁꯤꯜꯂꯝ ꯑꯣꯖꯥ ꯂꯥꯁ ꯁꯖꯦꯁꯟ ꯑꯃꯇꯪ ꯁꯣꯗꯦꯠ ꯃꯊꯪ ꯆꯍꯤꯒꯤ ꯂꯥꯛꯀꯗꯕ ꯀꯨꯝꯍꯩꯁꯤꯡꯗ ꯑꯩꯈꯣꯏꯗ ꯎꯗꯅꯕꯒꯤ ꯋꯥꯅꯤꯀꯣ ꯁꯨꯃꯥꯏꯅꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯐꯅ ꯀꯨꯝꯍꯩꯅꯤ ꯍꯥꯏꯔꯁꯨ ꯍꯥꯏꯕ ꯑꯃ ꯂꯥꯏꯟ ꯑꯃꯇꯪ ꯑꯣꯏꯅ ꯂꯥꯏꯟ ꯑꯃꯇꯪ ꯍꯥꯏꯕꯁꯤꯗ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯁ꯭ꯇꯦꯠꯀꯤ ꯕꯖꯦꯠꯅ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯦꯕ Okay. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠꯁꯤ ꯀꯔꯣꯔ 109 ꯍꯥꯞꯄꯦ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯐꯣꯔ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯗꯒꯤ ꯑꯣꯔꯤꯁꯥꯗ ꯀꯔꯣꯔ 200 ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯦꯂꯪꯒꯥꯅꯥꯗ ꯀꯔꯣꯔ 100 ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯕꯖꯦꯠ ꯑꯃ ꯑꯩꯈꯣꯏ ꯊꯝꯕ ꯀꯥꯟꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯃꯔꯝꯗꯤ ꯃꯁꯤ ꯄꯨꯖꯥ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯈꯌꯣꯝ ꯂꯥꯛꯑꯒꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ Okay. ꯀꯩꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡꯁꯤꯗ ꯍꯥꯏꯗꯤ special budget ꯑꯃ ꯊꯝꯅꯤꯡꯉꯦ ꯍꯥꯏꯕ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯡꯗ ꯁ꯭ꯄ꯭ꯔꯦ ꯇꯧꯅ ꯑꯗꯩ ꯑꯃ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯤ ꯅꯥꯟꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯀꯣꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯗꯩ ꯏꯃꯥ ꯀꯩꯊꯦꯜ ꯆꯥꯎꯈ꯭ꯔꯕꯁꯤꯗ ꯈꯨꯠ ꯍꯥꯝꯗꯣꯛꯑꯗꯤ ꯍꯥꯏꯔꯦ ꯏꯁꯤꯡꯗꯤ ꯑꯝꯇꯁꯨ ꯂꯩꯇꯦ ꯂꯨꯄꯥ ꯀꯨꯟ ꯄꯤꯕ ꯏꯁꯤꯡꯗꯨ ꯂꯩꯔꯒ ꯍꯥꯝꯗꯣꯏꯔꯥ ꯍꯥꯏꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯃꯥ ꯀꯩꯊꯦꯜꯁꯤꯗ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯇꯦ ꯁꯦꯐ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯂꯩꯇꯦ ꯁꯦꯐ ꯋꯥꯇꯔ ꯂꯩꯇ꯭ꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯤ ꯂꯩꯅꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯤꯅꯅꯕ ꯍꯣꯠꯅꯕ ꯆꯪꯉꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀooperate ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯃꯇꯥꯡ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗꯨꯗꯗꯤ ꯌꯥꯝ ꯊꯨꯔꯕꯅꯤ나 ꯑꯩꯁꯨ ꯊꯨꯔꯦꯀꯣ ꯃꯁꯤꯗꯤ ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯗꯤꯁꯀꯁ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗ ꯌꯥꯎꯁꯪꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯥꯒꯤ ꯌꯥꯎꯁꯪꯒꯤ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯂꯩ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯌꯥꯎꯁꯪꯅ ꯄꯤꯔꯤꯕ ꯐꯠꯇꯕꯁꯤꯡꯁꯦ ꯃꯁꯤ ꯑꯐꯕꯔꯣꯝꯗ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯛ ꯊꯥꯗꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯗꯤꯁꯀꯁꯟ ꯑꯃꯗ ꯌꯥꯏ ꯇꯧꯕ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯍꯧꯕ ꯃꯊꯪꯗ ꯇꯧꯔꯛꯄ ꯌꯥꯕ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯃꯊꯪꯗꯗꯤ ꯇꯧꯒꯗꯕ ꯈꯤꯇꯪ ꯁꯖꯦꯁꯟ ꯑꯣꯖꯥ ꯍꯥꯏꯁꯦ ꯐꯠꯇꯕ ꯈꯔ ꯂꯩꯔꯤ ꯐꯠꯇꯕ ꯔꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯃꯗꯨ ꯑꯗꯨ ꯀꯃꯥꯏꯅ ꯐꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯁꯥꯏꯠꯇꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅ ꯃꯊꯪꯗꯗꯤ ꯁꯦꯝꯗꯣꯛꯁꯤ ꯍꯥꯏꯕꯒꯤ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯑꯦꯔꯤꯌꯥ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩ ꯅꯨꯄꯥꯁꯤꯡ ꯑꯝꯇ ꯊꯥꯒꯠꯆꯔꯝꯒꯦ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗ ꯀ꯭ꯔꯥꯏꯝ ꯇꯧꯗꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯕꯒꯤ ꯑꯗꯨꯒ ꯃꯃꯥꯁꯤꯡꯁꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯃꯆꯥꯁꯤꯡ ꯁꯦꯟꯅꯕꯒꯤ ꯁꯤꯃ ꯑꯩꯈꯣꯏ ꯊꯥꯒꯠꯆꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯊꯪꯗꯗꯤ ꯈꯔꯒ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯆꯣꯡꯁꯤꯜꯂꯒ ꯊꯧꯗꯥꯡꯁꯦ ꯂꯧꯃꯤꯟꯅꯔꯒ ꯌꯥꯎꯁꯪꯁꯦ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯌꯥꯎꯁꯪꯗꯨꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯅ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯀꯅꯥꯝꯕꯨ ꯀꯞꯍꯧꯗꯕ ꯀꯅꯥꯝꯕꯨꯗ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯗꯕ ꯀꯅꯥꯝꯇ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯁꯪꯁꯤꯡ ꯑꯣꯏꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤꯁꯦ ꯐꯖꯅ ꯌꯣꯛꯈꯠꯂꯒ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯩꯅ ꯑꯃꯨꯛ ꯚꯤꯌꯣꯔꯗ ꯍꯥꯏꯖꯅꯤꯡꯕꯅ ꯌꯥꯎꯁꯪ ꯑꯅ ꯃꯌꯥꯝ ꯌꯥꯝ ꯄꯨꯟꯕ ꯃꯌꯥꯝ ꯌꯥꯝ ꯇꯤꯟꯕ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯩꯁꯨ ꯑꯦꯗꯚꯥꯏꯖꯔꯤꯁꯤꯡ ꯀꯔꯤꯁꯤꯡ ꯑꯣꯔꯗꯔ ꯃꯌꯥꯝ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯕꯛ ꯐꯕꯗ ꯌꯥꯎꯁꯪ ꯑꯅ ꯌꯪ ꯇꯤꯟꯕ ꯌꯥꯝ ꯂꯥꯡꯕ ꯌꯥꯝ ꯌꯥꯎꯁꯟꯅꯕ ꯀꯨꯝꯍꯩꯗꯣ ꯆꯠꯈ꯭ꯔꯦ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗ-2 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯑꯃꯇ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯀꯦꯁ ꯑꯃꯗ ꯁ꯭ꯇꯦꯠꯁꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯑꯦꯔꯤꯌꯥꯗꯨꯅꯤ ꯁꯔꯀꯥꯔꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯕ ꯃꯌꯥꯝꯁꯤꯡ ꯀꯔꯤꯁꯤꯡ ꯈꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯥꯎꯕꯤꯕ ꯑꯣꯖꯥ ꯔꯨꯕꯤꯇꯥ ꯑꯗꯨꯒ ꯑꯣꯖꯥ ꯁꯤꯡꯂꯦꯟ ꯑꯗꯨꯒ ꯃꯔꯨꯞ ꯔꯤꯡꯀꯨ ꯉꯁꯤꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇꯣ ꯂꯥꯛꯄꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯖꯅꯥ ꯃꯅꯤꯄꯨꯔꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯂꯧꯁꯤꯜꯂꯛꯄꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯒꯦꯁ ꯑꯍꯨꯝꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯁꯦ ꯖꯅꯥ ꯃꯅꯤꯄꯨꯔ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯟꯖꯥ ꯂꯧꯔꯦ ꯑꯗꯨꯕꯨ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠꯀꯤꯗꯃꯛ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ